ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯤꯛ ꯆꯥꯖꯗ꯭ꯔꯕ ꯔꯕꯤꯁꯪꯀꯔ ꯆꯤꯡꯒꯣꯂꯆꯜ ꯐꯦꯁꯕꯨꯛ ꯄꯦꯖꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯏꯚꯁꯤꯕꯨ ꯆꯪꯕꯤꯔꯛꯏꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯗꯤ ꯀꯣꯟꯅ ꯄ꯭ꯂꯦꯕꯦꯛ ꯇꯧꯕꯤꯔꯛꯀꯗꯧꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯤꯡꯉꯣꯜꯁꯤꯡꯗ ꯁꯩꯊꯥꯖꯕ ꯏꯁꯩ ꯈꯔ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯁꯦꯝ ꯁꯥꯖꯔꯤꯕ ꯑꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯅꯣꯂꯨꯛꯆꯔꯤ तसेंबदी ngasi yam puning nungsiba numin amani pangthokani haibagi asa leirudraba kumsigi ningol chakau wasida tongan bairam lamsigi thongna pharaba ngopa kaya amuna hadi IDP singbu su chakaubi duga chelche mayam gi haidai mamang da pangthokkiba ningol chakau adudagi tadana kumsisu adum pangthoknai तसेंबगी ओइना पृथ्वी की मनुंगदा माय मागी तोंगान तोंगान बा रिलीजन नत्रगना कंट्री नत्रगना स्टेट दुगी तोंगान तोंगान बा चनबी कया अमा लई अदुबु इरमदम सिगी निंगोल चाकौबा हाइबा मैतै खुनाय सिगी मैतै खक्तगी नते कंगलैपाक हाइतारे इरमदम मणिपुर सिगी चनदुना लाकपा निंगोल चाकौबा हाइबा चनबी असिमदी पृथ्वी पुंबना तमजनिंगाय ओइबा अदुक्की मतिक फजरबा अतोप अतोप तोंगान बा रिलीजन सिंगदा कईगुम अमता बेस तौदबा फैमिली अमगा यामना नुंसिनबगी कोऑपरेशन पिनबा अदुगा रिलेशन यामना नुंसिनबगी मतिक चाबा रेस्पॉन्सिबिलिटी अमा लौनबा अदुगुम्बा थौरम अमनी हेदना हाइजगे नुमिसिगा मरि लेनना निंगोल सिंगदा सैथाजबा इसै खरा खुदोल तमनबा सेम साजबा सिदा मयामना नुंसिबिदुना लासिबु शेयर तौबिरमु लोइनना होनजरिबा खरा सिना कैगुमा दोंगे अपेनबो ओइबिरगदी रविशंकर चिंगोलचलबु नुंसिबिबो ओइना हाइतारे सुम अदोम दोंगे अपाम मोंगदा हाइतारे अतें खरा सु पांबिरमु हाइबा वफम सिमा हानबो ओइना थमजगे रोबिंद्र सिंगाम निंगो चाकौबने लाकपसिदा निंगो सिंगबु याइफा थौजान बिरंबा ओइरसनु मबुंग मपुआ सिंगबुसु याइफा थौजाल पिना बिरमसनु थागेचरी रोबिंद्र सिंगाम नंगसिदी आइगी नुंगतिगी चांगदगी अहेनबा खरा हापचखिबनी यामदी यामखिद्रे इचनुपि रेस्मागी दमक चाकौबगी अंगमबा हापचखिबनी थैंक यू आई येंगद्रिगो हिंता आई कोन लाथोकजरके इचन रेस्मा पुनसिन सांगबा माइ पापो याइफाबदो ओयुको थागेचरी ओइजरगे कुमोन माना लाकपा खुदिंग मबुंग मोपा ओइबिसिंगना सक्पिरमु सोइदना कोइना इसै तरे निपान तरामु हाइतारे कुदोल तमना होनजरिबा सिदा सोइदना यावरबा इसै निको दुमाइ थमजगे प्रमोदिनी मी चामा एक सुद्रिबोक्ति ngasi तसेंगना दुम हाइजगे चामा एक सुद्रिबोक्ति ngasi इसै कुदोल तमजररोगे सिगी ओइना दि वारौबिनु नाम लाइव से शेयर तौबिरमु लाइव शेयर तौबिरो ngasi दि हाइदि आइनासु मांगदा हाइतारे को इचल चेसिंगदा इरमदम सिगी नुंसिजरबा इचल चेसिंगदा सैथाजबा इसै खरा खुदोल तमजगे हाइदना मयामदा हाना मांगजौना हाइजगिबगी मतुमिना इचल चेसिंगना खरा हेना चंगबिरफम थोइ हेना हाइजगे अदुगा इचल चेसिंगना लाइव शेयर तौबिरकांदा असि सिगी हानबा हाइतारे इसैसे मी चामा सूरकांदा खुदोल तमजगे हेदन थमजगे प्रमोदिनी थौनाउजम आई बथमोइबु मिकुप आई बथमोइबु मिकुप अमतंग ओइरसु फोथा हनबिबा थागचरी लाइव संबिरकपगिदमक्ता शेयर तौबिरमु राजकिरण पुखरियोंबम हैप्पी निंगोल चाकौबा उपाय लेते असमदा ओइना पिकना चाकचरा मचा मा तौरगा लोइसनगे कइसु काइदे थमोइदा ngasi se ningol chakobani hedna wakhalda leira loire mai magi mai baki batungin haitare tongan ba hadi iramdam sigi nungsi jaraba hadi thongna phaba dagi इचल चेसिंग दगी लोइनना इचल चेसिंग दुगी मबुंग मपासिंग मयाम अतो अतोप लमना मयाम लेनेको अदुबु मोइसु अदुम कुमसिगी हियांगगी निनी पानबा निंगोल चाकौबा हाइसे अदुम केनो तौनै हाइदि प्रिजर्व तौनै दुदुना मसि कैसु काइदे थमजगे
Boinau Mai, Yaifa Minerasi, Tamo Ravi Shankar, Loya Loya Gov, Happy Ningo Chakoba Ichen, Tagachari, Purnamayang Lambam, Happy Ningo Chakoba, Rajesh Naurim, Pritium Nam, Gisei Saklo, Pritium Nam, Gikaramba, say Oiduino, Rajesh Naurim, have a got, sorry. Rosni share to Krabane, Takachari, Dhanachandra Tongbram, Ojara Biamadi Ichel Butakachari, Robert Ngawi, Haina Riba Miragi Punima to Sapio. Koina can be said that Dumia or Nicose. Koina Sakchari. can be said that Dumia or Bani. So in a success. Surjitong Ningo Jacoba Flim you in a tarring a city. Ningo Jacoba Flim, Karamba say, Oh, Ningolo Vita, Ezekiel say to Dunico. Sanamatum Singarang, High Kiba Isai, Mirataki Sanari County, Kauzeroi. Ngasi di kaor sudum salani. Ngasi di kaor sudum salani ko. Angocha Yaifa Nunga Yaifa Oresan Happy Ningo Chakova, Takachari, Robindro Singam, the Lupa 90, Capri, Takachari. My life of home guinea manaka face. Life could dum haitare, I in a heck laptop drop with a haitare, dum mating pang birapa. Mana Mangi Mutum na Lupa Chamagayang Capri, Takachari. Surjitong Bum. Sorry. Ulikse, me 75. May amikun mga katangare. Ito ka. Isa'y horse. Kasi di, iramdam sige am nung siba. Namit ama suway ba nila kasi di, ako'y lebak nung baisay guma petrol tik song hay tare sige kitang escape tog jage sige na magta ngakpi hajari. Pak ningja dapat niya de kumsidi ningol chako bose taseng bugi oina paktokan ni thajaru drabani na hay tare kumsigi oina di thajadaba posak ama khoi mangda ngasi haure adu heng sa dum kong doi ni da mayam da ngasigi oina di ningol chako baga mari leina ba hay tare mayam na pambi ba isai khada oina Kudol tamno hona jage sige de mukta ngakpiu hajari han aigi hek lab hodok charak patagi September gi date 16 2023 gi September gi date 16 dagi na ngasi November gi 2024 gi November gi date 3 ngarang November gi date 2 fawgi oina lebak ng isai na yamba hodok jage do ngasi di ningol singda sa taba isai na hana hodok jage sige de mukta puno mong ngakpiu hajna han boy thamjage mi cham hek subaga ningol singda sa thaja baisai han haudok jage hena thamjage Prithviras Happy Ningo Jacoba Machan Bu Fabado Oresanu Takachari Ojerege. Thank you. Romi Koizam Happy Ningo Jacoba na lakpasida tamo masungitchan. Surjit Loitong Bam Soybean Uko Aigi Saido Soydana Sakcharakani Soyjaroy. Robindo Singam Aigi Changdagi Ahin Bahap Chaki Badi Resmagi Kudo Tamjage Jacoba Gidam. Thank you. Takachari Angocha bro ki GP number si mane Mane. tawzabado GP number ni Odi mi taro kota ngai ne chama sudo ba mi se yam na ba share karam na tokshin biram share kayam taw biram mo nung si biduna promodi thonau jam na mapam lamdam gi kharai thongal thing khrabi mama mapa mabung mopwa kana leizedrabi Ningol pumna makte dedicated tau biduna singer umoni gi mera thagi sanare habado sakpiro o so idna saksara kani ado ahan ba hodok pasimadi ado isai di oero aduna sige de mutang apiyo sengodi aina ahan ba hodok jaga dori ba isai se ngasigi iram dam sida tak dulai ka da ba irang ama thokhiba sigi mamangda chai khudingi mayamna tagiba ningol chakawa numit khudingi mayamna adum Tanagi ba isay amakak hana kudol tamjage hay na tamjage atay di ayam mana ningol sa kuda sa thaba isay singse taseng bagidi privacy oina hay tare private oina tongan omong da album oina lagi video tongan omong sa tunay adu ayna han oina kudol tamjaga dori ba isay simadi iram dam sigi haydi matik charaba amadi khwaidagi hena sotaraba ningol chingna chahi kudingi Hai riba numisida adum tadana lava isay ama kudal tam na hona jage
Susil Saikom Kanagi Tungchil the Lip Luni Tausi Madom Konjeng Bam Lay Maningo Jacoba Yauba Fang Drabasu Isai Taraga Pentok Jage. Thank you. Rosita Semcha Happy Ningo Jacoba Miratagi Sanari Sakla Hoichi Sakla. Soy the Sani. Yamam Tanabir Resma Mamang the Kalagan and Hoda Baning a city Sapio o Imam Manipur. Rajkiran Bukriong Bam Nasidi Ningo Jacoba Oibanina Ningo Singi. Jacoba gi isai loi trifau ko isai khanjar roi horen Jacoba gi isai sakpa loi raga khanjar gi Thank you. Thank you. Lakina su ham na ready da laisari. Thank you. Sir Raskiran dakina sau tu biar ko. Sardar ni athok pam kanagi thongjil da bulip duni ningo oi bi sakpiro yani sakjar ke Chehelena ai lae Mi chama nga tare susan be sei kudol tam mga mode sama su da kudol tam jage haje kamen je ana loi pathok jaram ke to mayam da haje ning buse isai ngasi ki oina di sei ngai manung se kamen ya ngai pibirak tana ba haje ko adi ngasi di ningol sing da sei tha ba isai na yam ba kudol tam na hona jage yam drabada isai tare nipan tara di ningol sing da sei tha ba isai akta kudol tam na hona jage haina tham jage mayam na khanbining ba isai leraga su isai sakpa sei loraga tum kamen ti hoi sa ingai manung da isin biraka no na tradi kamen chen thok ki do the Pahaba Sunang Jaude. Ki Sanjay Sharma Love from Assam. Riksha MH Ningo Chako Bagi Sango. Do Tam Jage Ningo Chako Bagi Say Hanba.
Seloiton, Lairami ay gisuhay ba isa ido sakpiro Zaran Birgi, Rosita Semcha inaw kising asidi ingal ngale nung si Banasuloy re tagachariche. Thank you. Chakaw wait kina yin na wiyaw ni ko. Chakaw wait kina yin na yaza ni. Sunday, Ninghauzam, we are proud of you, brother. Tagachari manggi mutum tamugi wahay si tabadam nanungay. Thoibi kon jeng mam happy ningol chakaw ba kanagi tungjul dabu lep duni taninge. Yani sakjarake Rosita Semcha resma nga sidi ningol chakaw banina isay singse mapung fa na loy na oy na sakpiro o. Hoy, isay isay mga matara di sak na po na. Diba? Ay ningol chakaw bag isay kang di kang badu mampung fa na sakpangam da basing dudi mati tangoy na kudo tamjage waraw bing ano. Samom ning them good night. Kaino isay kalam da bidu good night hari si kay gina. Masumi kar nuai zaro ni kaino. Dhanachandra Tongbram Ojarabi rupees 100 cup thagi bani thagachari Jameson Iris Wis mina pokreal gi kaina ragi khallaba nangna kaw busu han tambiram kho sakpiyo mamang su sakpide hoi sakchar ke do kitang thingna sakchage kai no haragari ngasi ningo chakaw ba namit nina ningo chakaw ba sing ningo chakaw bagi hoi marak ta sudum ko aina karan ka sudum tara kanit direct taga kariga ko Surjit Toitong bam na lupa yung kay kapiri kuman may tay na lupa yang kay duga Dhana Chandra Tongbram Dhana for you sina lupa chama kapiri thagachari Gambhira sarang them haurame hauzare hidam manglemba sing ngasi de chakaw bagi isay ngakta sakse ichares masu chakaw bachat luba mali fidose Hoy chakaw bachat charui
ꯆꯥꯛꯀꯧꯕꯒꯤ ꯏꯁꯩ ꯍꯣꯏ ꯑꯗꯨꯝ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯖꯩ ꯏꯁꯩ ꯈꯔ ꯑꯗꯨꯝ ꯑꯌꯥꯝꯕ ꯍꯦꯃꯥꯝ ꯙꯅꯕꯤ ꯔꯦꯁꯃꯥ ꯑꯩꯍꯥꯛꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤꯕꯁꯤ ꯑꯃꯨꯛꯇ ꯁꯛꯄꯤꯔꯛꯑꯣ ꯄꯍꯥꯔꯤꯒꯤ ꯍꯣꯏꯃꯥ ꯃꯅꯤꯄꯨꯔ ꯑꯜ ꯉꯁꯤꯒꯤꯗꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯅꯨꯡꯕ ꯏꯁꯩꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯑꯁꯤꯃ ꯈꯤꯇꯪ ꯑꯦꯁꯀꯦꯞ ꯇꯧꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯅꯤꯀꯣ ꯍꯥꯏꯁꯦ ꯂꯩꯕꯥꯛ ꯅꯤꯡꯖꯗꯕꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦ ꯏꯆꯜꯆꯦꯁꯤꯡꯗ ꯁꯩꯊꯥꯕ ꯏꯁꯩꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯛꯁꯦ ꯑꯗꯨꯒ ꯏꯔꯩꯕꯥꯛ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯨꯔꯒꯗꯤꯀꯣ ꯀ꯭ꯂꯥꯏꯃꯦꯛꯁꯦ ꯆꯦꯟꯖ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯇꯁꯦꯡꯕꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯅꯨꯡꯕ ꯏꯁꯩ ꯑꯃꯠꯇ ꯁꯛꯆꯔꯔꯣꯏꯒꯦ ꯋꯥꯔꯧꯕꯤꯅꯨ ꯑꯜꯐꯥꯁ ꯍꯥꯏꯗꯤ ꯑꯂꯤꯅ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯖꯔꯨꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯦꯞꯁꯟꯗꯁꯨ ꯍꯥꯞꯆꯔꯤꯀꯣ ꯄꯥꯡꯊꯣꯛꯀꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕ ꯀꯨꯝꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯩꯕꯥꯛ ꯅꯤꯡꯖꯔꯔꯣꯏꯒꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯌꯥꯝ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯑꯜꯐꯥꯁ ꯑꯂꯤ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯌꯥꯏ ꯑꯦꯟ ꯑꯦꯝ ꯇꯧꯁꯦ ꯃꯤꯁꯐꯥꯎꯗꯤꯟ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯥꯏꯕꯗꯨ ꯁꯛꯄꯤꯔꯛꯑꯣ ꯏꯆꯜ ꯔꯦꯁꯃꯥ ꯔꯥꯖꯀꯤꯔꯟ ꯄꯨꯈ꯭ꯔꯤ ꯍꯣꯡꯕꯝ ꯇ꯭ꯔꯦꯛꯇꯁꯨ ꯈꯔ ꯇꯧꯁꯦ ꯇꯧꯁꯦ ꯆꯥꯛꯀꯧꯕꯒꯤ ꯏꯁꯩꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯁꯩ ꯑꯅꯤ ꯏꯁꯄꯤꯁꯤꯌꯥꯂꯤ ꯏꯁꯩ ꯑꯅꯤ ꯀꯣ ꯍꯥꯏꯇꯥꯔꯦ ꯏꯁꯄꯤꯁꯤꯌꯥꯂꯤ ꯏꯁꯩ ꯑꯅꯤ ꯇ꯭ꯔꯦꯛꯇ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯅꯤ ꯅꯤꯂꯃꯅꯤ ꯀꯩꯁꯥꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯅꯤꯉꯣꯜ ꯅꯥꯆꯣꯝꯒꯤ ꯏꯁꯩ ꯉꯁꯤ ꯏꯆꯟꯅ ꯑꯃꯨꯛ ꯍꯟꯅ ꯁꯛꯄꯤꯔꯛꯄꯁꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏꯕꯤꯑꯣꯅ ꯁꯤꯟꯗꯅ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯕꯣꯔꯠꯇ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯗ ꯁꯤꯒꯤ ꯏꯁꯩꯁꯦ ꯁꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯈꯤꯕ ꯏꯁꯩꯁꯤꯡ ꯑꯗꯒꯤ ꯃꯔꯛꯇ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯁꯩꯊꯥꯕ ꯏꯁꯩꯁꯤꯡꯀꯣ ꯁꯤꯒꯤ ꯏꯁꯩꯁꯤꯡꯁꯦ ꯑꯗꯨꯝ ꯃꯔꯛꯀꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯅꯩ ꯄꯥꯝꯅ ꯇꯥꯅꯩ ꯇꯧꯕꯇꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯋꯥꯏꯕꯤꯑꯣꯅ ꯁꯤꯟꯕ ꯄ꯭ꯔꯣꯒꯥꯝꯁꯤ ꯂꯥꯏꯚ ꯇꯧꯕꯗ ꯑꯗꯩ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤꯗ ꯑꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯌꯥꯝꯅ ꯂꯤꯁꯥꯡꯁꯤꯅ ꯆꯍꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯃ꯭ꯌꯨꯖꯤꯛ ꯇꯧꯕꯤꯔꯀꯥꯟꯗ ꯏꯁꯩꯁꯦ ꯁꯛꯄꯤꯔꯝꯃꯤ ꯋꯥꯏꯕꯤꯑꯣꯅ ꯁꯤꯟꯕ ꯌꯥꯝꯅ ꯆꯥꯎꯕ ꯅꯤꯉꯣꯜ ꯅꯥꯆꯣꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯩꯊꯥꯕ ꯏꯁꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯗꯅ ꯊꯝꯖꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯉꯣꯜꯁꯤꯡꯗ ꯁꯩꯊꯥꯗꯕ ꯏꯁꯩ ꯑꯐꯥꯎꯕ ꯃꯌꯥꯝ ꯂꯩꯇꯕ ꯅꯠꯇꯦꯀꯣ ꯇꯧꯕꯇꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯁꯤꯒꯤ ꯏꯁꯩꯁꯤꯃ ꯁꯤꯒꯤ ꯄ꯭ꯔꯣꯒꯥꯝꯁꯤꯗ ꯁꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯤꯌꯣꯝ ꯑꯣꯏꯅ ꯁꯦꯝꯈꯤꯕ ꯏꯁꯩ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯤꯉꯣꯜ ꯅꯥꯆꯣꯝꯅ ꯍꯥꯏꯇꯥꯔꯦ ꯅꯤꯉꯣꯜ ꯅꯥꯆꯣꯝ ꯋꯥꯏꯕꯤꯑꯣꯅ ꯁꯤꯟꯕ ꯕꯣꯔꯠꯇ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯅꯤꯉꯣꯜ ꯅꯥꯆꯣꯝꯒꯤ ꯊꯧꯔꯝꯗ ꯁꯤꯒꯤ ꯏꯁꯩꯁꯦ ꯀꯂꯥꯀꯥꯔ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯑꯗꯨꯝ ꯁꯛꯀꯗꯕ ꯑꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯃꯄꯨ ꯂꯩꯇꯦ ꯑꯁꯤ ꯏꯁꯩꯁꯤ ꯁꯤꯒꯤ ꯃꯤꯁꯤꯅ ꯁꯛꯄꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯑꯗꯨꯅ ꯇꯁꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯐꯥꯎꯕ ꯀꯂꯥꯀꯥꯔ ꯑꯃꯒꯤ ꯏꯁꯩ ꯑꯩꯈꯣꯏ ꯐꯥꯖꯗꯦꯀ ꯍꯥꯏꯕꯗꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯁꯛꯑꯝꯕ ꯌꯥꯏ ꯏꯁꯩꯁꯦ ꯑꯗꯣ ꯏꯁꯩꯁꯤꯗꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯄꯨ ꯂꯩꯇꯦ ꯑꯗꯨꯅ ꯏꯁꯩꯁꯤꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯔꯣꯖꯤꯇꯥ ꯑꯁꯦꯝꯆꯥ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯗꯥꯔꯕꯤ ꯌꯦꯅꯁꯦ ꯕꯤꯖꯦꯟ ꯂꯧꯔꯦꯝꯕꯝ ꯂꯥꯏꯐ ꯍꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯇꯣꯞꯄ ꯂꯥꯏꯐ ꯑꯃ ꯌꯦꯡꯂꯨꯕꯗꯒꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯕꯗꯤ ꯅꯠꯆꯗ꯭ꯔꯤ ꯏꯁꯩ ꯑꯃꯈꯛꯇꯃꯛ ꯁꯛꯄꯗ ꯉꯥꯏꯖꯔꯤ ꯒꯝꯚꯤꯔ ꯁꯔꯥꯡꯊꯦꯝ ꯅꯤꯉꯣꯜꯗ ꯁꯩꯊꯥꯕ ꯅꯥꯎꯔꯦꯝ ꯏꯁꯩ ꯁꯤꯡꯒꯖꯤꯠ ꯁꯤꯡꯅ ꯂꯨꯄꯥ 50ꯒ 5 ꯀꯥꯞꯄꯤꯔꯛꯑꯦ ꯅꯤꯉꯣꯜꯗ ꯁꯩꯊꯥꯕ ꯏꯁꯩ ꯁꯛꯂꯛꯎ ꯇꯥꯒꯗꯒꯤ ꯉꯥꯏꯔꯦ ꯌꯥꯅꯤ ꯁꯛꯆꯔꯛꯀꯦ ꯁꯨꯔꯖꯤꯠ ꯂꯣꯏꯇꯣꯡꯕꯝ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ 50 ꯈꯛ ꯍꯥꯞꯆꯈꯤꯕꯅꯤ ꯍꯣꯏ ꯄꯥꯊꯣꯛꯆꯈ꯭ꯔꯦ ꯑꯦꯟ ꯑꯦꯝ ꯃꯤꯁꯐꯥꯎꯗꯤꯟ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯥꯏꯕꯗꯨ ꯁꯛꯄꯤꯔꯛꯑꯣ ꯏꯆꯜ ꯔꯦꯁꯃꯥ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯤꯉꯣꯜꯁꯤꯡꯗ ꯁꯩꯊꯥꯕ ꯏꯁꯩꯁꯤꯡꯅ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯈꯔꯁꯨ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯕꯤꯖꯦꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯧꯔꯦꯝꯕꯝ ꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯅꯨ ꯉꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯏꯁꯩꯗꯣ ꯑꯣꯏꯅ ꯇꯧꯔꯁꯤ ꯅꯤꯉꯣꯜꯒꯤ ꯌꯥꯏ ꯅꯨꯃꯤꯠꯅꯤꯅ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯔꯣꯕꯔꯠ ꯉꯥꯎꯏ ꯁꯣꯟꯅꯔꯤꯕ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯌꯥꯏ ꯁꯛꯄ ꯌꯥꯏ ꯑꯦꯂꯦꯟ ꯈꯨꯃꯟ ꯂꯥꯏꯈꯨꯔꯥꯝ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯗꯧꯔꯦ ꯁꯛꯂꯛꯑꯣ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯍꯥꯎꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯀꯂꯥꯀꯥꯔꯗꯨꯅ ꯁꯛꯄ ꯏꯁꯩ ꯑꯃꯇ ꯍꯥꯏꯇꯥꯔꯦ ꯐꯖꯗꯦ ꯁꯃꯥꯅꯟꯗ ꯂꯩꯈꯨꯔꯥꯝ ꯏꯆꯟ ꯀꯅꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯨꯅꯤ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯁꯛꯄꯤꯌꯨꯕ ꯁꯤ ꯏꯁꯩꯁꯦ ꯌꯥꯝ ꯈꯜꯂꯦ ꯃꯇꯦꯛ ꯑꯃ ꯑꯝꯇꯪ ꯁꯛꯍꯧꯒꯦꯀꯣ ꯒꯝꯚꯤꯔ ꯁꯔꯥꯡꯊꯦꯝ ꯑꯣꯖꯥꯒꯤ ꯅꯤꯉꯣꯜꯗ ꯁꯩꯊꯥꯕ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯎ ꯑꯩꯅ ꯁꯛꯑꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯏꯁꯩꯁꯦ ꯑꯩꯅ ꯁꯛꯑꯗꯤ ꯃꯌꯥꯝꯗꯤ ꯂꯣꯏ ꯀꯥꯏꯅꯈꯤꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅꯗꯤ ꯁꯛꯈꯤꯔꯣꯏꯒꯦ
ꯑꯩꯁꯨ ꯁꯛꯅꯤꯡꯕꯕꯨꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯂꯚꯔꯅꯤꯅ ꯃꯤꯅ ꯇꯥꯅꯤꯡꯕ ꯇꯥꯅꯤꯡꯗꯕꯅ ꯇꯣꯉꯥꯟꯅ ꯊꯝꯃꯒ ꯏꯁꯩ ꯁꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯗꯨꯝ ꯐꯥꯎꯖꯩ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩꯅ ꯁꯛꯑꯒꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯥꯏꯅꯈꯤꯅꯦꯅ ꯇꯧꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯁꯨ ꯅꯤꯡꯉꯣꯜ ꯆꯤꯡꯗ ꯁꯩꯊꯥꯕ ꯏꯁꯩ ꯑꯃ ꯍꯣꯔꯦꯟ ꯃꯤ ꯇꯥꯂꯝꯗꯥꯏꯗ ꯑꯣꯏꯅ ꯁꯛꯆꯔꯛꯀꯦ ꯃꯣꯍꯦꯟ ꯀꯦꯁ ꯑꯦꯆꯤꯛꯂꯥꯏ ꯕꯣꯍꯣ ꯂꯥꯏꯅꯤꯡꯊꯧ ꯇꯧꯗꯣ ꯁꯛꯄꯤꯔꯛꯑꯣ ꯐꯤꯔꯣꯁ ꯈꯥꯟ ꯇꯥꯃꯣ ꯑꯃꯗꯤ ꯏꯆꯟ ꯔꯦꯁꯃꯥ ꯑꯅꯤ ꯃꯇꯝ ꯆꯨꯞꯄ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯋꯤꯁ ꯌꯨ ꯁꯤꯁꯇꯔ ꯗ꯭ꯔꯦꯁꯇꯨ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤꯒꯤꯗꯤ ꯁꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯇꯥꯖꯔꯒꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ ꯁꯛꯄꯤꯌꯨꯕ ꯄ꯭ꯔꯦꯝ ꯃꯥꯏꯕ꯭ꯔꯝ ꯃꯣꯏꯔꯥꯡ ꯉꯁꯤꯁꯦ ꯑꯩꯅ ꯊꯥꯖꯔꯨꯕꯒ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯦ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯥꯏꯚꯁꯤꯕꯨ ꯆꯠꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯀꯩꯅꯥꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯨꯅꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯄꯨꯟꯁꯤꯅ ꯀꯩꯅꯥꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯨꯅꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯄꯨꯟꯁꯤꯅ Palim panthano kakraga kanai mafamda mo oy naruni nong mapano chachaning ba ipang langdam nung shiba kanagi thongjilda mo limluni Ningol oibi punshina Say matik si kudol damjage Che Helena na ay su isay khalaagi yagadro Yani che khalao ngasi di saktoy ni loina ꯇꯣꯄꯤꯛꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯩ ꯈꯜꯂꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯖꯔꯁꯅꯤ Ngawi sonariba khanbirapasingidamag kudol damjage
ꯍꯦꯂꯦꯟ ꯈꯨꯃꯟꯅ ꯖꯤꯄꯦꯗ ꯗꯈꯤꯅꯥ ꯇꯧꯈꯤꯕꯅꯤ ꯏꯆꯜꯒꯤ ꯆꯥꯛꯀꯧꯕꯒꯤ ꯊꯥꯒꯠꯆꯔꯤ ꯌꯦꯡꯖꯒꯦ ꯑꯝꯇꯪ ꯆꯦ ꯍꯦꯂꯦꯅꯥꯅ ꯈꯜꯂꯒ ꯁꯛꯄꯤꯔꯛꯇ꯭ꯔꯗꯤ ꯇꯜꯂꯦ ꯆꯥꯛꯀꯧꯕꯒꯤ ꯏꯁꯩ ꯈꯜꯂꯛꯑꯣ ꯆꯦ ꯍꯦꯂꯦꯅꯥ ꯑꯗꯨꯏꯗꯤ ꯁꯣꯏꯗꯅ ꯁꯛꯂꯛꯀꯅꯤ ꯂꯟꯆꯦꯟꯕ ꯅꯤꯉꯣꯝꯕꯝ ꯑꯩꯁꯨ ꯏꯁꯩ ꯈꯜꯂꯛꯀꯦ ꯌꯥꯕ꯭ꯔꯣ ꯌꯥꯅꯤ ꯈꯟꯕꯤꯌꯨ ꯙꯅꯆꯟꯗ꯭ꯔ ꯇꯣꯡꯕ꯭ꯔꯝ ꯋꯥꯎ ꯇꯥꯏ ꯈꯣꯟꯖꯦꯜꯁꯦ ꯐꯤꯔꯣꯖ ꯈꯥꯟ ꯉꯁꯤꯗꯤ ꯇꯥꯃꯣꯒꯤ ꯗ꯭ꯔꯦꯁꯁꯦ ꯏꯪꯅ ꯐꯖꯩꯌꯦ ꯐꯤꯔꯣꯖ ꯈꯥꯟꯅ ꯂꯨꯄꯥ 500 ꯀꯥꯞꯄꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯂꯟꯆꯦꯟꯕꯅꯁꯨ ꯂꯨꯄꯥ 500 ꯀꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯒ ꯀꯕꯤꯇꯥ ꯑꯣꯀ꯭ꯔꯝꯅ ꯂꯨꯄꯥ 100 ꯀꯥꯞꯄꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯀꯕꯤꯇꯥ ꯀꯕꯤꯇꯥ ꯑꯣꯀ꯭ꯔꯝꯁꯦ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩ ꯑꯗꯒꯤ ꯂꯟꯆꯦꯟꯕꯁꯤꯁꯨ ꯌꯥꯝ ꯆꯤꯡꯅꯩ ꯐꯤꯔꯣꯖ ꯈꯥꯟꯅ ꯍꯥꯏꯕꯤꯔꯛꯄ ꯗ꯭ꯔꯦꯁꯀꯤ ꯃꯇꯥꯡ ꯍꯥꯏꯕꯤꯔꯛꯄꯁꯦ ꯍꯥꯏꯗꯤ ꯑꯩ ꯍꯥꯔꯤꯁꯦ ꯀꯩꯅꯣꯒ ꯑꯩ ꯏꯆꯜꯅꯨꯄꯤ ꯑꯃꯅ ꯁꯤꯡꯖꯃꯩꯗꯒꯤ ꯏꯆꯟꯅꯨꯄꯤ ꯂꯛꯁꯃꯤ ꯍꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯕꯔꯊꯗꯦꯗ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ 2024ꯒꯤ ꯃꯥꯔꯆꯀꯤ ꯗꯦꯠ 1ꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯂꯛꯁꯃꯤ ꯍꯥꯏꯗꯅ ꯁꯤꯡꯖꯃꯩꯗꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯤꯕꯤꯔꯝꯕ ꯈꯨꯗꯣꯜꯅꯤ ꯑꯗꯣ ꯑꯩꯅ ꯏꯆꯟꯅꯨꯄꯤꯁꯤꯗ ꯑꯩ ꯏꯆꯟꯅꯨꯄꯤꯁꯤ ꯀꯔꯤꯝ ꯇꯧ ꯉꯝꯗ꯭ꯔꯤ ꯃꯊꯪꯒꯤ ꯍꯥꯏꯇꯥꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯗꯤ ꯏꯆꯜꯁꯦ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯆꯥꯃꯤꯟꯅꯕ ꯉꯝꯅꯕ ꯑꯩ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯑꯩ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯃꯥꯅ ꯄꯤꯔꯛꯄ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯜꯒ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯏꯆꯜꯁꯦ ꯑꯩ ꯁꯛꯇꯥꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯁꯣꯏꯗꯅ ꯂꯧꯖꯔꯛꯀꯦ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯐꯤꯔꯣꯖ ꯈꯥꯟꯒꯤ ꯃꯐꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯕꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃ ꯑꯗꯨꯅꯅꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯁꯤꯡꯍꯖꯤꯠ ꯅꯥꯎꯔꯦꯝ ꯇꯝꯖꯅꯤꯡꯕ ꯏꯄꯥꯎ ꯀꯌꯥ ꯇꯧꯕ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯐꯖꯩꯍꯦ ꯃꯤꯖꯦꯜ ꯂꯧꯔꯦꯝꯕꯝ ꯆꯤꯟꯕꯤꯔꯣ ꯅꯥꯞꯄꯗ ꯍꯥꯏꯕꯗꯣ ꯁꯛꯄꯤꯔꯛꯑꯣ NMS ꯐꯥꯎꯗꯤꯟ ꯎꯃꯣꯅꯤꯒꯤ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯤꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯃꯤꯁ ꯄꯥꯎꯗꯤꯟꯅ ꯈꯟꯗ꯭ꯔꯁꯨꯀꯣ ꯁꯤꯒꯤ ꯏꯁꯩꯁꯤ ꯁꯣꯏ ꯁꯛꯂꯛꯗꯧꯅꯤ ꯀꯦ ꯁꯨꯅꯤꯜ ꯑꯄꯥꯝꯕꯗ ꯁꯛꯄꯤꯌꯨ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯇꯥꯖꯒꯦ ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯈꯟꯈꯤꯕ ꯑꯃꯠꯇ ꯁꯛꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯣꯟꯊꯣꯛꯅ ꯋꯥꯔꯧꯅ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯋꯥꯔꯧꯅꯔꯣꯏꯁꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯅꯤꯉꯣꯜ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯆꯥꯛꯀꯧꯕꯒꯤ ꯏꯁꯩ ꯑꯃ ꯈꯟꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯁꯛꯆꯔꯛꯀꯦ ꯀꯕꯤ ꯆꯥꯎꯕ ꯅꯤꯡꯊꯧꯖꯝ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯥꯒꯠꯆꯔꯤ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯔꯤꯁꯤꯀꯦꯁ ꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯏꯆꯟ ꯔꯦꯁꯃꯥ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕ ꯔꯕꯤꯕꯨꯁꯨ ꯌꯥꯏꯐꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯪꯅ ꯈꯟꯒꯦ ꯈꯜꯂꯤꯉꯩꯗ ꯏꯁꯩꯗꯤ ꯂꯣꯏꯅ ꯁꯛꯄꯤꯔꯛꯑꯦ ꯉꯁꯤꯗꯤ ꯂꯣꯏꯅ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯆꯦꯍꯂꯤꯅꯥꯅ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯆꯦꯂꯤꯅꯥ ꯅꯪꯅ ꯈꯔ ꯑꯁꯤꯗꯤ ꯊꯦꯡꯅ ꯆꯪꯉꯛꯄꯩꯅꯦ ꯐꯨꯜ ꯁꯛꯇꯣꯛꯈ꯭ꯔꯦ ꯁꯛꯇꯣꯛꯈ꯭ꯔꯕꯗꯣ ꯑꯩꯈꯣꯏꯗꯤ ꯍꯧꯔꯛꯄꯗ ꯁꯛꯇꯣꯛꯈ꯭ꯔꯕꯗꯣ ꯊꯦꯡꯅ ꯆꯪꯉꯛꯑꯦ ꯑꯗꯨꯒꯤ ꯈꯨꯗꯝ ꯅꯪ ꯅꯁꯥꯅ ꯄꯤꯖꯔꯕꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯅꯠꯇꯦꯀꯣ ꯃꯌꯥꯝꯅ ꯁꯥꯈꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯌꯥꯔꯣꯏꯗꯅ ꯍꯧꯖꯤꯛ ꯂꯥꯏꯚꯅꯤ ꯁꯦ ꯏꯕꯦꯝꯃ ꯊꯦꯡꯅ ꯅꯪ ꯆꯪꯉꯛꯄꯩꯅꯤ ꯂꯥꯛꯂꯦ ꯂꯥꯛꯂꯦꯗꯣ ꯐꯨꯜ ꯁꯛꯈ꯭ꯔꯕꯅꯤ ꯍꯦꯝꯖꯤꯠ ꯐꯤꯖꯝꯅ ꯀꯝꯗꯧꯋꯤ ꯉꯁꯤꯗꯤ ꯆꯣꯞꯄꯦꯗꯅ ꯏꯆꯟ ꯏꯁꯩ ꯑꯝꯇ ꯈꯟꯖꯒꯦ ꯌꯥꯅꯤ ꯈꯟꯕꯤꯌꯨ ꯑꯦꯖꯦꯒꯤ ꯆꯥꯛꯀꯧꯕꯩꯗꯣ ꯁꯛꯄꯤꯔꯛꯑꯣ ꯑꯦ ꯉꯁꯥꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯀꯅꯥꯅꯣꯝꯅꯁꯨ ꯉꯁꯥꯏꯁꯨ ꯈꯟꯕꯤꯔꯛꯑꯦ ꯀꯅꯥꯅꯣꯝꯅ ꯈꯜꯂꯝꯕꯅꯤꯀꯣ ꯗꯥꯏꯖꯤꯒꯤ ꯏꯁꯩꯁꯦ ꯐꯨꯜ ꯐꯖꯗꯦ ꯁꯤ ꯃꯇꯦꯛꯁꯤꯒ ꯐꯖꯩ ꯑꯗꯣ ꯃꯇꯦꯛꯁꯤꯒ ꯈꯨꯗꯣ ꯇꯝꯖꯔꯕꯅꯦ ꯆꯦꯂꯤꯅꯥꯅ ꯐꯣꯟ ꯂꯥꯛꯄꯗ ꯇꯥꯖꯍꯧꯗ꯭ꯔꯦ ꯁꯣꯔꯤ ꯑꯇꯣꯞꯄ ꯈꯟꯒꯦ ꯁꯛꯇ꯭ꯔꯤꯕ ꯍꯣꯏ ꯆꯦꯂꯤꯅꯥ ꯈꯜꯂꯛꯑꯣ ꯑꯃ ꯑꯣꯏꯅꯥꯝ ꯀꯤꯔꯟ ꯂꯣꯡ ꯂꯥꯏꯐ ꯆꯤꯡꯉꯨ ꯂꯩꯆꯜ ꯄ꯭ꯔꯤꯌꯥ ꯑꯣꯏꯅꯥꯝ ꯅꯤꯡꯊꯧꯈꯣꯡ ꯊꯥꯒꯠꯆꯔꯤ ꯍꯦꯝꯖꯤꯠ ꯐꯤꯖꯝꯅ ꯐꯖꯅ ꯁꯛꯄꯤꯔꯛꯑꯦ ꯏꯆꯟ ꯍꯣꯏ ꯑꯗꯣ ꯃꯄꯨꯡꯗꯤ ꯐꯥꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ
मेरा थाई सनारे गुम्बा अदगी खर खर ममिंग लेबै इसै सिंसे मैम दम खलकनेबको कोइदि खनद्रिबै इसै ꯂꯟꯆꯦꯟꯕ ꯅꯤꯉꯣꯝꯕꯝ खनद्रिबै इसै याम sakninge haitare ko ꯑꯩꯅ ꯈꯟꯕ ꯏꯁꯩ ꯁꯛꯄꯤꯔꯣ ꯊꯦꯡꯛ ꯌꯨ ꯔꯦꯁꯃꯥ ꯁꯥꯡꯅ ꯁꯛꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯁꯥꯡꯅꯗꯤ ꯌꯥꯝ ꯁꯛꯆꯅꯤꯡꯕꯅꯦ ꯆꯦ ꯑꯗꯣ ngasi haidi koise isai kaya surabno sei se gyan tadre ko adu hujik saksa ga dori bai sai simadi Sixty 360 ki all whole team member haitare ichal chasing Sixty 360 ki team member singi manung da ichal chasing mayam yawi degi junior haitare aigi di inau sing duga yamba mayam yawi do whole Sixty 360 ki team member sing da haitare dedicate tawjari ngasigi hujik saksa dore bai sai si matang diko do sai si madi check to oina kudol tam jage ꯁꯣꯔꯣꯛ ꯈꯥꯏꯕ ꯃ꯭ꯌꯨꯖꯤꯀꯦꯁꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯗꯕ ꯏꯁꯩ ꯈꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯝ ꯏꯆꯟ kaisu kai diye ꯌꯥꯅꯤ ꯈꯟꯕꯤꯔꯛꯑꯣ ꯅꯕꯦꯛꯁ꯭ꯋꯔ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯀꯅꯥꯒꯤ ꯊꯣꯡꯖꯤꯟꯗꯕꯨ ꯂꯦꯞꯂꯨꯒꯅꯤ ꯁꯛꯆꯈ꯭ꯔꯕꯅꯦ ꯀꯕꯤꯇꯥ ꯅꯣꯡ ꯏꯆꯟꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯥꯒꯠꯆꯔꯤ do mayam da ina hajaga do sai si sai si madi specially Sixty 360 ki whole team da dedicate tawjara matung da aduga ngasigi aigi nungsi jaraba Ravi Shankar chingul chalbu nungsi biduna live chang biraiba punamakki mafam da thamoi segna haidi kacha bani aduga dedicate na Sixty 360 ki whole team member da dedicate tawjage sai se mayam haudai loibok tamina se mapung phana saksage 000000001 after match debate. hello Jake hello Jake check check Nine 26 p.m. Watch screen. Left 34%. sorry ma'am Button. Barakte interrupt 34%. tawagre Focus bar. Slider. Next. Button. Play pause. Device lock. 5:27 p.m. Lock screen. Collapse.
The VPN. Lock screen. Try again. Couldn't verify fingerprint. Try again. Google. Tap to dismiss assistant. Keyboard hidden. Google. Keyboard hidden. Google. Keyboard hidden. Google. Keyboard hidden. Google. Isai accident thôi. Mày vào đâu? Hello. Mày vào đâu Vino? Vậy. Bây kemarin tahu kita cái gì ăn là thấu ra can đó, soi đến nào đi hôn ra bao co, đó, cái cũng can đó, chỉ thân ăn đâu, đâm nhau, có, làm gì đó, tăng áp cái này. Sige oina hay tare mayam nang asi support tawbiriba Ravi Shankar Chinguluchal gi matik chadadaba Facebook page asigi makhada hapchariba YouTube link asi matanga nungsibiduna mayam na nungsibiduna hay tare YouTube link asi matanga changbiraga subscribe tawbiramo haiba wafam simasu thamjage doi sai dum hadi ngaki oina hai tare sumaina khara break laujaba adagi koina kudol tamjage khanjaba isai khara kudol tamjaba sida soiki balan ki ba yaro ga so mayam ngapiu haida thamjage khwaidagi matik chadadaba Facebook page hadi blogger amani hai tare iseng sengna haraga blog tongjaba hingnanabagi lambi thijaba channel ama singjamai 360 na guide tawbirakanda hogocharakhiba Facebook page amani adubu ngasidi mayamna nungsibibagi mapan na haitare 11K yauba ngamjare do mayamna nungsibidra Facebook page asibusu follow tawiramo duga nongna changbira iba singna duga makhada hapchariba YouTube link asimatanga nungsibiduna changbiraga subscribe tawiramo hairiba channel asimasu Chingulachalgi YouTube channel ni do Facebook page singsida koina thagatkiba sing ka anda haitare adumaina Facebook live tawjaki sing se YouTube channel se so upload tawjarakpa aduga YouTube sida so koina ngamjaba kayuma khara haidare kudol tamnaba honajari sem sajari mayamna nungsibiduna subscribe nang tawbirakanda mapung phaba channel ama ohenbiu page ama ohenbiu haidana su mayam punamaki mafamda Ravi Shankar Chingulachalgi makedagi tamoi sengna haijari NK Singna tamo yam di lupa chahung khak hapchakibani yam nongning mama hairaki ko yam nungsiba imanaba am leiye Ravi Shankar Chingulachal Facebook page se si yorokpoda haitare agi lekai gi yam nangna tinajaba imanaba am lei transportation kari kara loina mak haitare mana ayamba risk lobiba Ravi Shankar Chingulachal haiba Facebook page gi mapung oiba haitare artist mayama live tawjaki ko ahaubuda che umoni che adagi che rina hana hojai adugi matungda haitare atotopo artist khara ai nau Kennedy che Nandesori Rachel Vidyamani adagi Oja Kunja Bihari adagi yamba Berlin Hamo mayam live tawjaki adagi ai nau Arvin na ihan hana hodoi live sidi March ki date 1 2024 ki March ki date 1 da ihan hana ai nau Arvin na live si han haude hairiba singse Ravi Shankar Chingulachal na leijariba lamsidi tonglaw bidani adubu tonglaw bidagi na hairiba kalakar singsi live tongnabagi damakta kanana mateng pangge harkada singjamai 360 with studio dominance na yam chauna mateng pangbira kanda live singse tawjaba ngamjaki adubu tonglaw bidagi na singjamai phawba aibu haidi paisa nungsagi natana haitare angamba aina leiba khara adagi manang ayamba mateng pangbirakanda transportation gi mateng pangbirakpa aigi nungsijarabai manabane sanasam ibungbi asi engonda hojiksu mateng pangbirai lupa yam nungsina haitare pachama mateng pangbirai thank you ai marupu thagachari duga kaibung mina ngasidi ngol gi numit nina resma se am phazai ko hai
Thank you, thank you. Tagachari. Lagi ase amko patho mo. Then sana samibong bising lupa chama, then subam sovini lupa chani. ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯒ ꯑꯩꯒ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯖꯕ ꯃꯔꯨꯞ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯤ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯣꯜ ꯂꯩꯆꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯆꯪꯉ ꯌꯦꯡꯕꯗ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁꯁꯤꯡ ꯂꯥꯏꯚ ꯇꯧꯕ ꯉꯝꯖꯔꯤꯕꯁꯦ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯒꯥꯔꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯔꯤꯛꯁ ꯂꯧꯕꯤꯔꯀꯥꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯗ ꯍꯜꯂꯛꯄ ꯌꯥꯎꯏ ꯑꯗꯨꯒ ꯄꯨꯡ 2 ꯍꯦꯟꯅ ꯑꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯊꯠꯂꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯀꯩꯗꯧꯕ ꯍꯥꯏꯗꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯑꯗꯨꯝ ꯊꯣꯛꯈꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯃꯥꯌꯣꯛꯅꯃꯤꯟꯅꯩ ꯑꯗꯨꯒ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯃꯥꯅ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯊꯝꯖꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯔꯨꯞꯇ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯒꯦ Che Helena ꯅꯤꯉꯣꯜꯁꯤꯡ 나 khawrangna ngaizaba hyangagi nini panbani. ꯅꯪꯅ ꯈꯜꯂꯛꯇ꯭ꯔꯁꯨ ꯁꯤ ꯏꯁꯩꯁꯤꯗꯤ ꯁꯣꯏꯗꯅ ꯆꯠꯑꯗꯕꯅꯦ ꯑꯩꯈꯣꯏꯅ ꯏꯁꯩ ꯍꯥꯏꯗꯤ ꯅꯤꯉꯣꯜꯁꯤꯡꯗ ꯁꯩꯊꯥꯖꯕ ꯏꯁꯩ ꯍꯥꯏꯗꯅ ꯀꯥꯎꯟ ꯇꯧꯕꯗ ꯌꯥꯎꯈ꯭ꯔꯕ ꯏꯁꯩꯅꯤꯀꯣ Wangkhaimayong khalik. ꯐꯥꯒꯤ ꯇꯧꯅꯤꯗ Resmagi isay si tabag yamna nungay matam sang namyamgi seba tawbiko thagachari. ꯁꯛꯇꯣꯛꯑꯁꯦ ꯍꯧꯖꯤꯛꯀꯤ ꯅꯤꯉꯣꯜꯁꯤꯡꯅ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯖꯕꯁꯦ ꯁꯤ ꯁꯛꯇꯣꯛꯑꯁꯦ Robindro Singam ojase fazana lengle isay nungaira kansida. ꯑꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯇ꯭ꯔꯦꯛꯇ ꯁꯛꯄꯗ ꯑꯩ ꯌꯥꯎꯕꯁꯦ ꯑꯩꯅ ꯃꯥ ꯃꯊꯟꯇ ꯁꯛꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗꯁꯨ ꯎꯍꯟꯅꯤꯡꯕ ꯑꯗꯨꯅꯅꯤ Soro khaibam risiki singna iyamba ngaktang lengbi khinu please. ꯇ꯭ꯔꯦꯛ ꯊꯥꯕꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯋꯥꯌꯥꯔꯤꯡꯗꯣ ꯑꯩꯅ ꯃꯥ ꯃꯊꯟꯇ ꯁꯛꯏ ꯑꯩꯅ ꯀꯩꯝꯇ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯗꯣ ꯎꯠꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯥꯛ ꯂꯦꯡꯕꯅꯤꯗ ꯍꯧꯒꯠꯄꯅꯤꯗ NK Singh tamo khuji isai title do ongta sakpiro o taninge yamdi yamdi lupa chahum khak mating pangzakhibani hoi fangjare adum na kapirakpado ado isai sisu khudo tamjarake Elen Khuman Laikram na panthung leita khongchat phajade ꯑꯦ ꯑꯩ ꯁꯛꯂꯛꯀꯦ ꯍꯣꯔꯦꯟ ꯃꯤ ꯇꯥꯂꯝꯗꯥꯏꯗ ꯁꯣꯏ ꯁꯛꯂꯛꯀꯦ ꯄꯟꯊꯨꯡ ꯂꯩꯇ ꯈꯣꯡꯆꯠꯇ Naurem ngasi ningol chakau bagaloina na ichan resma na diekta mikok thongba ngambo ibiu masi ꯏꯌꯥꯝꯕ ꯀꯩꯅꯣꯅꯦ ꯅꯍꯥ ꯁꯥꯟꯅꯔꯣꯏꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯅꯦꯅ ꯍꯥꯏꯔꯒ ꯏꯌꯥꯝꯕꯅ ꯏꯆꯜ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯏꯌꯥꯝꯕꯁꯦ ꯑꯩ ꯑꯗꯨꯝ ꯁꯛ ꯇꯥꯛꯆꯒꯦ ꯏꯌꯥꯝꯕ ꯃꯪꯒꯤꯖꯥꯎ ꯅꯥꯎꯔꯦꯝ ꯍꯥꯏꯁꯦ ꯀꯛꯆꯤꯡꯗꯒꯤꯅꯤ ꯃꯥꯁꯨ ꯑꯩꯒꯨꯝꯕꯅꯤ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯎꯕꯒꯤ ꯄꯥꯡꯒꯜ ꯃꯨꯟꯕꯤꯍꯧꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯎꯕꯒꯤ ꯄꯥꯡꯒꯜ ꯃꯨꯟꯕꯤꯍꯧꯔꯕ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯥ ꯃꯁꯥꯁꯨ ꯌꯥꯝ ꯀꯟꯅ ꯗꯨꯀꯥꯟ ꯐꯝꯖꯗꯅ ꯑꯗꯒꯤ ꯏꯇꯩꯃꯒ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯒꯤ ꯖꯨꯅꯤꯌꯔ ꯑꯃ ꯑꯣꯏꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯄꯨꯟꯃꯤꯟꯅꯔꯛꯄ ꯒꯕꯔꯟꯃꯦꯟ ꯑꯣꯐ ꯑꯥꯏꯗꯦꯜ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯇꯥꯛꯑꯦꯜꯗ ꯇꯝꯃꯤꯟꯅꯔꯛꯄ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗꯁꯨ ꯑꯩ ꯑꯗꯨꯝ ꯁꯛ ꯇꯥꯛꯆꯕꯅꯤꯀꯣ ꯋꯥꯔꯧꯕꯤꯅꯨ ꯑꯩꯒꯤꯗꯤ ꯑꯇꯩ ꯗꯈꯤꯅꯥ ꯂꯩꯖꯗꯦ ꯂꯥꯏꯔꯕ ꯅꯕꯨꯡꯒꯤꯗꯤ ꯂꯩꯖꯗꯦ ꯄꯦꯟꯗꯕ ꯇꯧꯕꯤꯅꯨꯀꯣ ꯑꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯕꯅꯤꯀꯣ ꯏꯌꯥꯝꯕ ꯍꯥꯠꯄ ꯅꯠꯇꯦꯀꯣ ꯁꯦ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯦ ꯏꯌꯥꯝꯕꯒꯤꯁꯨ ꯏꯆꯥꯅꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯏꯆꯜ ꯍꯥꯏꯗꯨꯃꯗꯤ ꯂꯧꯊꯣꯛꯄꯤꯌꯨ Hemjet Fizam Fazaihe Aoiba Nice Ichan Happy Ningo Chakova Thagachari Manikomba Mangang Ichan Pirangi Marup Nabakisor Bidyarani Nang Nasaga Yamagi Mongni Sakpiro O Sanasam Ibung Bi Resmagi Ngamzaba the Kinakra Okibani Isai Ameta Sakpiro Thank you Gaibung Bi Rajkiran Pukriang Bong Wow Isai Si Paudi Pen Lehe Mayeksu Vokelsu Amana Hende Amana Tade Manipuri Ningo Pumna Makta Dedicate Tongzari thank you Thagachari Kius Yamba Igi Humang Mamalday kun khak hapchakibani MD Abir Khan yaurak pro yangjage Hasan Chisti Merathagi Sanara haiba isai dumtang sakpiro o Ichan Resma sakcharake K Sunil Oza Kunja Bihari gi laibakta Bachandan Nambi Namrabani na hyanga gi nini pan bado ai mayek se pa bas thoksa didu isai sisu khangjadaba adudugi tanga ibiro Wakching Thagi Toy, later me Agisu Yamba Garang so Sapirakte
flute music song ฮอยฮอยฮอยฮอเรนโคงสิก็งาตั้งที่ไงอะสิอาศัยดินิงอลสิงเดอหันน่ะ priority ทำมาสิก็ว่าเราวินุก็ Prem Raibram Moirang Ningol Oibi na hakpu Ningol Chakauba Swami Kumar Ichen Resma hakpu พอเจ้ว่าดูดิมันสักแก่เราไอ้ตักตรงนี้ดูเรื่องมีตาลำได้สักสิ Oirei Thokjom Happy Ningol Chakauba มันนี่พูดกี้มาสักหน่อยว่า music director กับ singer ไอ้มารุปวยเลยนะมาติดจ้าจะได้ว่าเราเป็น singer จิงมุลจะได้ไลฟ์ตัวจังไม่รักไปแต่มันตาหายง่ายเลยแต่นะทักจะได้ทำมวยเสียงนะทักตัวห้องดงสรี NK Singh Thank you Tamu Amadi Ichen Resma Happy Ningol Chakauba Prativa Khwai Happy Ningol Chakauba Henmali Aina Nungsibam Tasapiro Firoz Khan Tamu Ichen Resma Gi Khudo Cecil Oinan Dakhina Tauzakrabani thank you Yam Bayam Daba Ichen Na Penthok Piu Yek Ana Ayek Yaudana Punsi Sang Na Miyam Gi Seba Tauba Ngambo Isanu Mathangi Chakauba Di Soidana Manipurda Yauba Ngambo Isage okay thank youทักจะได้ Rajkiran Bukriong Bam Yam Di Yamdre Nokna Binu Khara Dakhina Oina Tauzakribani ราสกิรันเดียดูมาคุยนะคุยกี่มาเต็งต้องปังไปรักปนเนี่ยได้ไอ้มารุปวยได้จังไปรักปะทักจะได้ไอ้นักการีไอ้น่ะไอ้ไลฟ์ตัวจังไปรักปะกี้ไอ้น่ะมารุปตะการีกูโดนตำน้อยโดยขังเดะดูใช่เอ็มตั้งขัดบีรโมให้ก็ได้ไปใช้ขัดบีรโมก็ให้โดยได้ไปใช้ที่ขัดบีรกันโนให้ก็ได้ไปใช้เอ็มตั้งขัดบีรโมดูว่ากูโดนตำบังอำนาจบ้านนั่นจะเกดูมารุปวยได้กี่ใช้ง่ายบ่อยนะพยายามนะสุขัดบีรักกี่บ้านนิงอลสิ่งที่ใช้ท่าจะไปใช้มากูโดนตำจะได้
check. Kala Chanbi Singh Yamna nungsiye ichanupi amadi marup anibu yamde thibinu kharadang pangjage nani angamba pangbirao sujiloitong mam khallidara aise magidama leplasira aise magidama haidu taninge chalresma Ningol Chakauba film gi Jesurmana sakpani do mati magudol tamjarke Chehelena na kumon mana lakpa khuding mabung mawpa oibasingna nungsina kaujaba numit Ningol Chakauba gi isay miyam si taraga penjerage Pentok pa yama yun chal nida. Ado Nakinayin na kangprek kang na Raskiran pukri hongom na lupa chatruk mateng pangbiray aduga loina na ngasigi oina khwaidagi henna haitare mayam sidi warobinu ko chauna mateng pangbirak ko do haijabani Feroz Khan na lupa lising amaga chawa mateng pangbiray thagachari Feroz Khan matam puna makta ya fabato obiyo mamang su mateng yam chauna pangbirak kibani Feroz Khan bu thamoi seng na thagat pabong dokjari mayam na ngasai khanbira iba isai singse nataba se amaga dol tamna hona jage hadi sije horen kona mayam na so khandi khalak pa yai khanbirak pa yai du tabu खोइन ngasi Ningol Chakauba mari le na sangsage khajagi bai sai khara haitare hana kudol tamdaba honna jage aduga mayamna khanbirak bai sai khara amuk kudol tamba nangbra yengse na tamjage do mayamna ngasi khanbirak triba Ningol singda tum sai thajaba ari bai sai amtang Ningol singda sai thajaba makti hekta hairu basu ya de do hai basu yai sai se nang kudol tamjage
ꯃꯄꯨꯔꯣꯏꯕꯁꯤꯕꯥꯗ ꯈꯔꯥꯏ ꯊꯣꯡꯒꯠꯂꯛꯇꯕꯤ ꯃꯄꯨꯔꯣꯏꯕꯁꯤꯕꯥꯗ ꯈꯔꯥꯏ ꯊꯣꯡꯒꯠꯂꯛꯇꯕꯤ ꯃꯥꯏꯀꯩ ꯐꯥꯛꯅ ꯄꯥꯡꯈꯤꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯆꯥꯛꯀꯧꯊꯥ ꯃꯄꯨꯔꯣꯏꯕꯁꯤꯕꯥꯗ ꯈꯔꯥꯏ ꯊꯣꯡꯒꯠꯂꯛꯇꯕꯤ ꯃꯥꯏꯀꯩ ꯐꯥꯛꯅ ꯄꯥꯡꯈꯤꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯆꯥꯛꯀꯧꯊꯥ ꯂꯥꯏꯔ ꯑꯅꯪ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯖꯊꯥ ꯖꯣꯌꯣ ꯖꯣꯌꯣ ꯔꯥꯙꯦ ꯒꯣꯕꯤꯟꯗꯣ राधे जयो जयो राधे गोविंदो राधे 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 गोविंदो राधे 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 गोविंदो राधे गोविंदो राधे थागचरी काइबुंबिना हेलिना दो इसे खनगेदी सेल हाना कापो ओहायो ꯑꯣ ꯃꯥ ꯉꯁꯤꯗꯤ ꯅꯤꯡꯉꯣꯜꯅꯤꯅꯅꯦ ꯑꯩꯅ ꯑꯣꯐꯔ ꯄꯤꯊꯣꯛꯈ꯭ꯔꯕ काइबुंबिदा ओइन ओंखलगनी जरक्चनी ꯑꯗꯒꯤ ꯌꯥꯝ ꯐꯔꯛ ꯇꯥꯗꯣꯏꯁꯦ ꯀꯩꯅꯣꯅꯤꯀꯣ ꯍꯦꯂꯦꯅꯥꯅꯤꯀꯣ ꯏꯇꯥꯎ ꯆꯦꯛꯁꯤꯜꯂꯨ ꯅꯪꯅ ꯃꯕꯨꯡ ꯍꯥꯏꯗꯨ ꯁꯣꯛꯑꯦꯀꯣ हाइबा तोबगा कमेंट चेहलेना आइगी दखिनादी दाइबुंबी आइसु निंगोने अदुना ngasiदी कापा यादी ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯨꯅꯤꯀꯣ ꯏꯇꯥꯎ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯅꯪ ꯑꯩꯅ ꯃꯕꯨꯡ ꯍꯥꯏꯗꯨ ꯊꯣꯛꯎꯔꯦ ꯑꯗꯨꯅ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ से फिरोज खान ngasiगीदी सकलप इसै खुदिमक ताजरगी लाइफ की अरोइबा मिको फाउबा थैंक यू थागतरी प्रतिभा ख्वाई नंगना कीबा सक्तमदो फाइरिन थागी दिनेश शर्मा गिदो सक्तोक्सी अमता सक्तोपदो फाजदिए ꯁꯛꯇꯣꯛꯁꯤ ꯑꯝꯇ ꯀꯥꯏ ꯍꯥꯏꯗꯤ ꯍꯥꯟꯅ ꯐꯥꯔꯒ ꯂꯩꯔꯕꯩ ꯇꯥꯏꯞꯇꯀꯣ ꯇꯛꯂꯥꯎ ꯍꯥꯏꯔꯛꯄꯗ ꯐꯥꯗꯦ ꯀꯥꯏꯅ ꯁꯠꯂꯥꯎ ꯈꯨꯝꯃꯛꯄꯗ ꯈꯪꯅꯤꯡꯕꯗꯣ ꯑꯗ ꯀꯩꯅꯣ ꯇꯧꯁꯦ ꯃꯌꯥꯝ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯉꯥ ꯑꯃꯨꯛ ꯔꯦꯁ ꯇꯧꯍꯟꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯀꯥꯏꯅ ꯈꯟꯕꯤꯔꯛꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯃꯨꯛ ꯑꯗꯒꯤ ꯀꯔꯤ ꯊꯥꯗ ꯂꯥꯎꯒꯦ ꯀꯥꯏꯅ ꯌꯥꯝ ꯈꯜꯂꯛꯈꯤꯕꯅꯦ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯃꯁꯤꯗ ꯃꯇꯦꯛ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯩ ꯃꯥꯁꯦ ꯉꯁꯤꯗꯤ ꯏꯁꯩꯁꯦ ꯐꯨꯜ ꯁꯛꯍꯟꯕꯅꯦ ꯑꯩꯅ ꯉꯁꯤꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯩꯁꯦ ꯐꯨꯜ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯅꯤꯡꯉꯣꯜ ꯑꯣꯠꯄꯅꯤꯗ
ꯄꯣꯏꯔꯩꯅ ꯏꯁꯩ ꯑꯃ ꯈꯟꯕꯤꯔꯝꯃꯦ ꯇꯞꯅ ꯇꯞꯅ ꯊꯥꯡꯕꯤꯌꯨ ꯈꯣꯡꯊꯥꯡ ꯑꯝꯇꯪ ꯇꯥꯊꯣꯛꯁꯦ ꯔꯦꯁꯃꯥꯅ ꯁꯛꯄ ꯌꯥꯝ ꯐꯖꯅꯤ ꯍꯣꯏ ꯁꯛꯆꯔꯛꯀꯦ ꯗꯥ ꯄꯣꯏꯔꯩ ꯑꯗꯣ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯅꯤꯅ ꯌꯥꯝ ꯁꯤꯡꯉꯦ ꯏꯁꯩꯁꯦ ꯈꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩ ꯃꯔꯨꯞ ꯄꯣꯏꯔꯩꯁꯦ ꯃꯊꯧꯁꯨ ꯈꯔ ꯆꯤꯟꯖꯕꯅꯤꯅ ꯃꯥ ꯏꯁꯩꯁꯦ ꯑꯝꯇꯪ ꯇꯦꯛꯇ ꯈꯨꯗꯣꯜ ꯇꯝꯍꯟꯖꯔꯒꯦ ꯏꯁꯩꯁꯤꯃ ꯑꯩꯒꯤ ꯃꯔꯨꯞ ꯄꯣꯏꯔꯩꯗ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯅꯥꯎꯔꯦꯝ ꯕꯤꯀ꯭ꯔꯝꯖꯤꯠ ꯂꯥꯛꯂꯤ ꯂꯥꯛꯂꯤ ꯁꯛꯆꯈ꯭ꯔꯦ ꯏꯆꯟ ꯔꯦꯁꯃꯥ ꯍꯥꯄꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯕꯤꯖꯦ ꯂꯧꯔꯦꯝꯕꯝ ꯂꯥꯏꯚꯁꯦ ꯄꯨꯡ ꯀꯌꯥꯐꯥꯎ ꯇꯧꯗꯣꯏꯅꯣ ꯏꯁꯩꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯔꯒꯗꯤ ꯈꯔ ꯊꯦꯡꯊꯅ ꯇꯧꯕꯤꯌꯣ ꯍꯌꯦꯡ ꯆꯥꯛꯀꯧꯕ ꯆꯠꯅꯗꯧꯕ ꯌꯥꯎꯅꯔꯤ ꯑꯗꯨꯅ ꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯗꯣ ꯑꯩ ꯃꯔꯨꯞ ꯄꯣꯏꯔꯩꯗ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯗꯤ ꯃꯔꯤ ꯊꯣꯏꯅ ꯂꯩꯅꯗ꯭ꯔꯦ ꯑꯗꯣ ꯁꯤꯃ Labels. Button. Tap to activate. Double tap and hold to long press. Labels available. Use. 950. Tap the memory room. Showing items 5 to 11 of 11. Labels. Button. ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯡꯅ ꯁꯛꯑꯁꯨ ꯊꯤꯔꯛꯄ ꯌꯥꯏꯕꯀꯣ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯈꯟꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯤꯡꯒꯥꯝꯒꯤ ꯏꯁꯩꯁꯦ ꯀꯨꯃꯣꯟ ꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯣꯏꯕ ꯑꯅꯤ ꯁꯛꯆꯔꯛꯀꯦ ꯔꯣꯁꯟ ꯅꯥꯎꯔꯦꯝ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯂꯩꯔꯥꯡ ꯃꯨꯇꯨꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯕ꯭ꯔꯣ ꯄꯣꯏꯔꯩꯅ ꯍꯥꯏꯕ ꯇꯞꯅ ꯇꯞꯅ ꯁꯛꯆꯔꯕꯅꯤ ꯗꯤꯅꯦꯁ ꯋꯥꯍꯦꯡꯕꯝ ꯑꯦꯟꯕꯤ ꯁꯤꯡ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩ ꯃꯨꯇꯨꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯋꯥ ꯊꯥꯒꯠꯆꯔꯤ ꯆꯦꯍꯦꯂꯦꯅꯥꯅ ꯀꯃꯦꯟ ꯃꯊꯛ ꯆꯤꯡꯈꯠꯂꯣ ꯀꯃꯦꯟ ꯃꯊꯛꯁꯦ ꯑꯩꯅ ꯄꯥꯈ꯭ꯔꯕ ꯉꯥꯛꯇꯪ ꯑꯣꯏꯔꯝꯃꯤ ꯆꯦꯍꯦꯂꯦꯅꯥ ꯈꯔ ꯀꯥꯟꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯪꯍꯧꯗ꯭ꯔꯦ ꯐꯖꯩ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯄꯨꯔꯅ ꯃꯌꯥꯡꯂꯝꯕꯝ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯤꯁꯤꯀꯦꯁꯁꯤꯡ ꯃꯌꯥꯝꯅ ꯈꯜꯂꯛꯄ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯏꯁꯩ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯗꯣꯏꯅꯤ ꯆꯦꯟꯗ꯭ꯔꯤꯀꯣ ꯏꯌꯥꯝꯕ ꯆꯦꯟꯕꯤꯒꯤꯅꯣ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯆꯦꯍꯦꯂꯦꯅꯥꯅ ꯗꯥ ꯅꯠꯇꯦ ꯀꯀꯥ ꯄꯣꯏꯔꯩꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯤꯅ ꯃꯣꯏꯅ ꯍꯥꯟꯅ ꯀꯧꯅꯈꯤꯕꯩꯅꯤꯗ ꯃꯁꯤ ꯌꯥꯝ ꯁꯅꯥ ꯊꯤꯔꯨꯔꯅꯨ ꯇꯣꯛꯑꯣ ꯇꯥꯃꯣ ꯏꯇꯤꯟꯅꯕꯣ ꯃꯤ ꯆꯜ ꯍꯥꯏꯔꯤꯃꯤ ꯀꯩꯅꯣ ꯑꯗꯣ ꯗꯤꯅꯦꯁ ꯀꯃꯦꯟꯁꯦ ꯑꯝꯇꯪ ꯃꯔꯤ ꯑꯝꯇꯪ ꯄꯥꯊꯣꯛꯈꯤꯁꯤꯀꯣ ꯗꯤꯅꯦꯁ ꯃꯩꯇꯩ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯄꯨꯟꯕꯒꯤ ꯏꯁꯩ ꯑꯝꯇꯪ ꯈꯟꯖꯒꯦ ꯁꯗꯥꯅꯟꯗ ꯑꯦꯟ ꯅꯟꯗꯦꯁꯣꯔꯤꯒ ꯁꯛꯄ ꯊꯦꯡꯅꯔꯨꯏ ꯅꯪꯒ ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯗ ꯇꯥꯖꯅꯤꯡꯉꯤ ꯅꯨꯄꯥ ꯌꯥꯎꯗꯦ ꯅꯨꯄꯥ ꯌꯥꯎꯗꯦꯀꯣ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯃꯤ ꯇꯥꯜꯂꯝꯗꯥꯏꯗꯒꯨꯝꯕ ꯁꯛꯁꯦꯗꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯅ ꯁꯛꯑꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯃꯁꯛ ꯅꯥꯏꯕ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯪꯕꯤꯔꯛꯏ ꯑꯗꯨꯅ ꯉꯁꯤ ꯏꯁꯩ ꯑꯩꯅ ꯁꯛꯎꯕꯗ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯍꯣꯔꯦꯟ ꯁꯅꯁꯝ ꯏꯕꯨꯡꯕꯤ ꯔꯕꯤ ꯁꯪꯀꯔꯗꯒꯤ ꯀꯩꯅꯣꯝꯃ ꯄꯤꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯁꯝ ꯀꯦꯟꯃꯟꯗꯅ ꯁꯝ ꯌꯥꯗ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯔꯕꯤ ꯁꯪꯀꯔꯒꯤ ꯁꯃꯥꯡꯗꯣ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯣꯠꯅꯕꯤꯌꯨ ꯏꯇꯥꯎ ꯑꯩ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯁꯃꯥꯡꯗꯣꯡ ꯀꯛꯑꯀꯥꯟꯗ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩ ꯁꯃꯥꯡꯗꯣꯡ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯛꯆꯈꯤꯔꯣꯏꯀꯣ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯇꯥꯡꯅꯗꯤ ꯌꯣꯜꯂꯛꯀꯅꯤꯀꯣ ꯌꯥꯝ ꯋꯥꯅ ꯈꯥꯛꯆꯔꯛꯄꯅꯤꯅ ꯈꯤꯇꯪ ꯇꯥꯡꯅ ꯌꯣꯟꯖꯔꯛꯀꯦ ꯑꯩ ꯁꯝ ꯁꯥꯡꯉꯦꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯌꯣꯔꯁꯤꯡꯅ ꯈꯪꯕꯤꯔꯝꯗꯕꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨꯕꯨ ꯃꯥꯅ ꯌꯣꯟꯊꯣꯛꯄꯤꯔꯦ ꯇꯥꯛꯊꯣꯛꯄꯤꯔꯦ ꯁꯝ ꯁꯥꯡꯉꯦꯁꯦ ꯆꯦ ꯍꯦꯂꯦꯅꯥꯒꯤ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯑꯃ ꯂꯩꯕꯤꯔꯝꯃꯦ ꯁꯤꯁꯦ ꯑꯩ ꯀꯥꯟꯊꯣꯛꯎꯔꯦ ꯁꯣꯔꯤ ꯉꯁꯤꯗꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯑꯍꯥꯟꯕ ꯌꯥꯏꯐ ꯃꯪꯒꯣꯜ ꯏꯕꯨꯡꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯆꯜꯗ ꯄꯤꯕꯤꯔꯛꯄ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯃꯕꯨꯡ ꯃꯆꯜꯒꯤ ꯑꯁꯦꯡꯕ ꯃꯔꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯏ ꯀꯩꯒꯤꯅꯣ ꯑꯩꯒ ꯅꯪꯒ ꯌꯥꯝ ꯅꯛꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯩ ꯑꯩꯁꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯏꯗꯣ ꯀꯩꯒꯤꯅೋ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯏꯆꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯜꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯌꯥꯝꯅ ꯔꯤꯖꯥꯔꯞꯁꯨ ꯑꯣꯏꯖꯕ ꯇꯧꯕꯇꯕꯨ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯕꯁꯦ ꯃꯥ ꯑꯗꯨꯝ ꯍꯤꯛꯇꯣꯛꯄ ꯉꯝꯖꯗꯕ ꯑꯩꯒꯤ ꯏꯆꯜ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯒꯤ ꯏꯆꯜ ꯃꯌꯥꯝ ꯂꯩ ꯇꯧꯕꯇꯕꯨ ꯐꯦꯃꯤꯂꯤ ꯂꯩꯕ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤ ꯂꯩꯕ ꯍꯥꯏꯗꯤ ꯃꯤꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯍꯣꯡꯈ꯭ꯔꯕ ꯏꯆꯜ ꯑꯗꯨꯒ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯗ꯭ꯔꯤꯕ ꯏꯆꯜ ꯁꯤꯁꯦ ꯑꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ
ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯗ꯭ꯔꯤꯕꯤ ꯏꯆꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯅ ꯂꯧꯖꯕ ꯑꯩꯒꯤ ꯏꯆꯜꯅꯤ ꯑꯩꯒꯤ ꯏꯆꯜꯁꯦ ꯑꯩꯅ ꯔꯕꯤꯁꯪꯀꯔ ꯆꯤꯡꯃꯨꯜ ꯏꯆꯜ ꯐꯦꯁꯕꯨꯛ ꯄꯦꯖ ꯍꯧꯗꯣꯛꯆꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯔꯒ ꯑꯩꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯕꯤꯔꯛꯄ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯗ ꯑꯗꯨꯝ ꯏꯆꯦꯟꯇ ꯆꯦꯟꯅꯕ ꯃꯁꯥ ꯐꯤꯖꯤꯀꯦꯜꯂꯤ ꯑꯣꯔ ꯃꯦꯟꯇꯦꯜꯂꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒꯤ ꯏꯆꯜꯅꯤ ꯑꯗꯣ ꯏꯆꯜꯁꯤꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯁꯦ ꯃꯉꯣꯟꯗ ꯋꯤꯁ ꯑꯃ ꯄꯤꯖꯔꯨꯕ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯉꯁꯤ ꯀꯃꯦꯟꯇ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯤꯔꯛꯏꯁꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯅꯟ ꯀꯣꯟꯊꯧꯖꯝ ꯀꯔꯤꯒꯤ ꯇꯝꯕꯤꯕꯅꯣ ꯅꯨꯡꯁꯤꯕ ꯑꯈꯨꯟꯕ ꯃꯅꯤ ꯐꯤल्मꯒꯤꯗꯣ ꯁꯛꯄꯤꯔꯛꯑꯣ ꯁꯛꯁꯦ ꯃꯤꯗꯜ ꯌꯦꯂꯣꯗꯤ ꯇꯥꯕ ꯃꯥꯜꯂꯦ ꯍꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯅꯤꯅ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯕ ꯃꯆꯨ ꯈꯟꯖꯕꯅꯦ ꯑꯩ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕꯅꯦ ꯁꯤꯁ ꯃꯌꯥꯝꯅ ꯖꯦꯀꯦꯠ ꯂꯤꯠꯂꯒ ꯑꯩꯅ ꯑꯄꯥꯕ ꯁꯦꯝꯃꯤꯜꯂꯛꯏꯁꯦ ꯍꯣꯏ ꯅꯨꯄꯤꯗꯤ ꯀꯩꯅꯣꯅꯦ ꯅꯤꯡꯊꯝꯊꯥꯗ ꯏꯪꯗꯦꯗꯣ ꯅꯨꯄꯤꯗꯤ ꯅꯤꯡꯊꯝꯊꯥꯗ ꯏꯪꯗꯦ ꯑꯗꯨꯅꯤꯀꯣ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯤꯡꯉꯥꯝ ꯍꯧꯁꯤꯗ ꯐꯥꯎꯔꯛꯄ ꯂꯣꯇ꯭ꯔꯤꯗ ꯐꯥꯎꯔꯛꯄ ꯈꯔ ꯑꯃꯨꯛ ꯂꯥꯡꯊꯣꯛꯁꯤ ꯑꯩꯁ ꯑꯩ ꯅꯩꯔꯛꯏꯁꯤꯗꯤ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯉꯁꯤꯗꯤ ꯍꯧꯁꯤ ꯍꯧꯁꯤꯗ ꯐꯥꯎꯕ ꯇꯧꯕꯗꯨꯅꯤꯀꯣ ꯆꯤꯇ꯭ꯔꯥꯒꯤ ꯗꯤꯅꯦꯁ ꯃꯩꯇꯩꯅ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯁꯨ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯑꯩ ꯐꯥꯖꯗꯤꯌꯦ ꯔꯤꯛꯁꯥ MH ꯖꯦꯔꯤꯁꯃꯥ ꯃꯩꯔꯥꯟꯕꯤ ꯐꯤल्मꯒꯤ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯁꯨꯔꯖꯤꯠ ꯂꯣꯏꯇꯣꯡꯕꯝ ꯈꯜꯂꯤꯗꯔ ꯑꯩꯁꯦ ꯅꯪ ꯃꯥꯒꯤꯗꯃꯛ ꯁꯤꯔ ꯑꯩꯁꯦ ꯃꯥꯒꯤꯗꯃꯛ ꯁꯤꯝꯇꯪ ꯅꯤꯉꯣꯜꯁꯤꯡꯗ ꯁꯩꯊꯥꯕ ꯏꯁꯩꯁꯤꯡꯁꯦ ꯃꯁꯤꯡꯗꯤ ꯁꯨꯗ꯭ꯔꯤꯕꯀꯣ ꯏꯁꯩ ꯈꯔ ꯋꯥꯠꯂꯤ ꯑꯗꯣ ꯃꯇꯝꯗꯤ ꯑꯗꯨꯝ ꯅꯛꯁꯜꯂꯛꯑꯦ ꯆꯦ ꯍꯦꯂꯦꯅꯥꯅ ꯑꯁꯦꯡꯕꯗꯤ ꯍꯥꯏꯕꯗ ꯀꯥꯏꯗꯦ ꯉꯁꯤꯗꯤ ꯊꯃꯣꯏꯅ ꯈꯔ ꯋꯥꯔꯧꯋꯦ ꯑꯗꯨꯅ ꯑꯄꯦꯟꯕꯗꯨꯗꯤ ꯐꯣꯡꯗꯣꯛꯄꯅꯦ ꯑꯩꯈꯣꯏꯅꯦ ꯋꯥꯔꯧꯔꯤꯗꯨꯅ ꯀꯅꯥꯗꯅꯣꯃꯤ ꯑꯗꯨꯗꯤ ꯅꯤꯉꯣꯜꯁꯤꯡꯗ ꯁꯩꯊꯥꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯒꯦ ꯆꯦ ꯍꯦꯂꯦꯅꯥ ꯑꯃꯗꯤ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯤꯡꯉꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ Kumon
ꯍꯧꯖꯤꯛꯄꯨꯗꯤ ꯉꯁꯤ ꯀꯨꯝꯁꯤ ꯆꯍꯤꯁꯤꯕꯨꯗꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯡ ꯆꯍꯤꯁꯨ ꯅꯤꯡꯁꯤꯡꯗꯕꯗꯤ ꯌꯥꯗꯦꯅꯀꯣ ꯃꯃꯥꯡ ꯆꯍꯤ ꯅꯤꯡꯁꯤꯡꯕ ꯏꯁꯩ ꯑꯃꯁꯨ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯖꯣꯏꯃꯇꯤ ꯊꯤꯉꯨꯖꯥꯝꯒꯤ ꯏꯁꯩꯁꯦ ꯁꯛꯆꯈ꯭ꯔꯕꯅꯦ ꯍꯥꯖꯤꯒꯤ ꯃꯆꯥ ꯃꯨꯔꯥꯝꯕꯤ ꯁꯛꯄꯤꯔꯛꯑꯣ ꯔꯥꯖꯀꯤꯔꯟ ꯄꯨꯈ꯭ꯔꯤ ꯍꯣꯡꯐꯝ ꯅꯨꯡꯁꯤ ꯍꯥꯏꯍꯧꯔꯣ ꯅꯅꯥꯛꯇ ꯂꯩꯉꯤ ꯇꯧꯕꯗꯣ ꯁꯪꯕꯒ ꯁꯛꯄꯤꯔꯛꯑꯣ ꯃꯇꯝ ꯂꯩꯇ꯭ꯔꯗꯤ ꯃꯊꯪ ꯁꯛꯄꯤꯔꯁꯨ ꯀꯥꯏꯗꯦ ꯕꯤꯖꯂꯥꯅꯤ ꯗꯦꯕꯤꯅ ꯂꯨꯄꯥ 50 ꯀꯥꯞꯄꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯑꯅꯟ ꯀꯣꯟꯊꯧꯖꯝ ꯀꯔꯤꯒꯤ ꯇꯝꯕꯤꯕꯅꯣ ꯅꯨꯡꯁꯤꯕ ꯎꯄꯦꯟꯗ꯭ꯔꯣ ꯆꯣꯡꯊꯥꯝ ꯍꯧꯔꯁꯦ ꯏꯆꯜ ꯉꯁꯥꯏꯅ ꯍꯧꯖꯔꯦ ꯄ꯭ꯔꯦꯝ ꯃꯥꯏꯕ꯭ꯔꯝ ꯃꯣꯏꯔꯥꯡ ꯏꯁꯩꯒꯤ ꯇꯥꯟꯊꯥꯗ ꯕ꯭ꯔꯣꯒꯤ ꯕꯥꯁꯤꯗ ꯑꯃꯨꯛꯇ ꯍꯦꯂꯤꯅꯥꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯁꯛꯆꯈ꯭ꯔꯕꯅꯦ ꯇꯥꯕꯣꯏ ꯈꯨꯃꯟꯅ ꯀꯞꯅꯤꯡꯉꯦ ꯑꯩꯁꯨ ꯁꯤ ꯁꯛꯇ꯭ꯔꯤ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯦ ꯁꯛꯂꯛꯑꯦ ꯏꯁꯩ ꯀꯌꯥꯒꯤ ꯇꯥꯔꯒꯦꯠꯅꯣ ꯃꯊꯪ ꯃꯊꯪ ꯍꯥꯏꯊꯔꯛꯀꯦ ꯏꯁꯩꯁꯦ ꯈꯪꯗꯦ ꯑꯗꯨꯝ ꯈꯔ ꯑꯉꯝꯕ ꯈꯔ ꯈꯨꯗꯣꯜ ꯇꯝꯅ ꯏꯁꯩ ꯃꯁꯤꯡ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯏꯁꯩ ꯃꯁꯤꯡ ꯍꯥꯏꯗꯣꯛꯑꯗꯤ ꯐꯔꯛ ꯇꯥꯅꯤ ꯏꯁꯩ ꯐꯅꯌꯥꯝ ꯁꯛꯈ꯭ꯔꯦꯀꯣ ꯑꯗꯨ ꯏꯁꯩ ꯃꯁꯤꯡꯗꯤ ꯍꯥꯏꯗꯣꯛꯆꯔꯨꯔꯒꯦ ꯀꯥꯏꯕꯨꯝꯕꯤꯅꯁꯨ ꯃꯤꯔꯥꯊꯥꯒꯤ ꯁꯅꯥꯔꯩ ꯁꯛꯈ꯭ꯔꯕꯣ ꯁꯛꯇ꯭ꯔꯗꯤ ꯔꯦꯁꯃꯥ ꯐꯨꯔꯤꯠ ꯃꯆꯨꯒ ꯆꯞ ꯆꯥꯅꯅꯤ ꯁꯛꯇꯣꯏꯅꯦ ꯇꯜꯂꯤꯕꯨ ꯑꯩ ꯀꯥꯏꯕꯨꯝꯕꯤ ꯑꯩ ꯏꯇꯥꯎꯁꯦ ꯉꯁꯤꯗꯤ ꯐꯖꯅ ꯅꯩꯔꯦ ꯉꯁꯤꯗꯤ ꯁꯣꯝꯗ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯨꯝꯁꯨ ꯅꯛꯅꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯅꯁꯛ ꯎꯠꯇ꯭ꯔꯁꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯤꯒꯦ ꯑꯗꯨꯒ ꯐꯖꯅ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯅꯥꯀꯟꯗꯩ ꯖꯤꯔꯣ ꯇꯧꯔꯁꯨ ꯌꯥꯅꯤ ꯑꯉꯥꯡ ꯉꯥꯛꯇꯪ ꯄꯣꯊꯥꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯂꯣꯏꯔ ꯆꯥꯗꯣꯏꯅꯦ ꯍꯣꯔꯦꯟ ꯃꯤ ꯇꯥꯜꯂꯝꯗꯥꯏꯗ ꯁꯛꯁꯦ ꯍꯧꯖꯤꯛꯀꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯅꯍꯥꯛꯄꯨꯁꯦ ꯑꯩ ꯐꯥꯏ ꯈꯔ ꯐꯥꯏ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯐꯥꯗꯤ ꯅꯠꯇꯦ ꯈꯔ ꯐꯥꯏ ꯑꯗꯣ ꯍꯣꯔꯦꯟ ꯃꯤ ꯀꯥꯏꯔꯝꯗꯥꯏꯗ ꯁꯛꯁꯦ ꯁꯅꯁꯝ ꯏꯕꯨꯡꯕꯤ ꯔꯦꯁꯃꯥ ꯊꯦꯡꯉꯦ ꯌꯥꯝ ꯀꯦꯁꯤꯜꯂꯨꯔꯅꯨꯀꯣ ꯍꯥꯏ ꯅꯪ ꯉꯁꯤꯗꯤ ꯀꯩꯅꯣ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯗꯤꯅꯦꯁ ꯃꯩꯇꯩ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯃꯤꯀꯤꯊꯤ ꯐꯤल्मꯒꯤ ꯀꯥꯎꯔꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯐꯖꯗꯤꯌꯦ ꯏꯁꯩꯕꯨꯗꯤ ꯈꯪꯕꯨꯗꯤ ꯈꯪꯖꯩ ꯕꯤꯟꯗꯤꯌꯥ ꯍꯤꯖꯝ ꯔꯦꯁꯃꯥꯒꯤ ꯚꯣꯏꯁ ꯇꯥꯗ꯭ꯔꯦ ꯃꯥꯏꯛꯁꯦ ꯑꯩꯅ ꯑꯣꯟ ꯇꯧꯗꯕꯤ ꯋꯥ ꯉꯥꯡꯒ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤꯅꯤ ꯀꯛꯆꯤꯡ ꯊꯥꯒꯤ ꯊꯣꯏꯅ ꯏꯆꯟ ꯔꯦꯁꯃꯥꯗꯣ ꯃꯥꯏꯛ ꯌꯥꯗ꯭ꯔꯦ ꯃꯥꯏꯛ ꯌꯥꯗꯕ ꯅꯠꯆꯗꯦ ꯑꯣꯟ ꯇꯧꯗꯕꯒꯤꯅꯦ ꯃꯥꯏꯛ ꯆꯦꯛ ꯏꯆꯟ ꯊꯣꯏꯕꯤ ꯀꯨꯝꯒꯤ ꯅꯣꯡꯖꯨꯗ ꯕꯥꯁꯤꯗ ꯇꯥꯅꯤꯡꯉꯦ ꯏꯌꯥꯝꯕ ꯇꯣꯔꯣꯛꯈꯥꯏꯕ ꯃꯨꯁꯤꯀꯦꯁꯤꯡ ꯑꯩꯕꯨ ꯁꯤꯈ꯭ꯔꯣꯔꯥ ꯑꯩꯕꯨ ꯍꯤꯡꯈ꯭ꯔꯣꯔꯥ
ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯌꯨ ꯂꯥꯟ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯏꯃꯥ ꯈꯣꯏꯊꯨꯝꯂꯕꯤ ꯈꯣꯟꯖꯦꯜ ꯀꯩꯅꯣ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯌꯨ ꯁꯤ ꯃꯌꯥꯝꯁꯦ ꯁꯛꯄꯤꯈ꯭ꯔꯦ ꯑꯩꯍꯥꯛꯅ ꯈꯟꯖꯈꯤꯕꯗ ꯉꯁꯤꯒꯤ ꯍꯜꯂꯛꯇꯣꯏꯁꯤꯗꯤ XYZ ꯑꯃꯗ ꯊꯥꯗꯣꯛꯑꯦ ꯑꯗꯨꯅꯤ ꯑꯁ ꯑꯩꯗꯤ ꯏꯁꯩ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃ ꯈꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯇꯧ ꯔꯤꯁꯤꯀꯦꯁꯦ ꯃꯥꯜꯂꯦ ꯅꯩꯁꯤꯗꯤ ꯑꯗ ꯃꯌꯥꯝꯅ ꯁꯨꯀꯟ ꯈꯟꯕꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇ꯭ꯔꯦꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯩꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯌꯥꯝꯅ ꯅꯧꯕꯒꯤ ꯏꯁꯩ ꯑꯃ ꯇ꯭ꯔꯦꯛꯇ ꯑꯩ ꯈꯣꯡꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯏꯁꯩꯁꯦ ꯑꯩ ꯉꯥꯛ ꯑꯉꯥꯡ ꯉꯥꯛ ꯄꯣꯊꯥꯅꯕ ꯔꯦꯁ ꯂꯧꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ Tick 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 tick. ꯈꯔ ꯄꯥꯊꯣꯛꯆꯈꯤꯒꯦ ꯁꯨꯔꯖꯤꯠ ꯂꯣꯏꯇꯣꯡꯕꯝ ꯆꯟꯗꯣꯜꯗꯨꯁꯨ ꯌꯥꯝꯅ ꯄꯛꯆꯩ ꯊꯥꯒꯠꯆꯔꯤ ꯅꯥꯎꯔꯦꯝ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯉꯁꯤꯗꯤ ꯏꯁꯩꯒ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯐꯖ ꯐꯖꯕ ꯏꯁꯩ ꯉꯥꯛꯇ ꯈꯜꯂꯒ ꯁꯛꯄꯤꯔꯛꯑꯣ ꯇꯥꯕꯗ ꯑꯣꯏꯅ ꯂꯩꯖꯔꯒꯦ
hoi sakchar ke priyo kumar maitai khorangi pukning se anan konthau ai isai dongai jari ngasi se hoi ningol chakau bagi isai nataba atop isai khanbir pasing ji kitang thenglapna sakcha ge horen kana tawragani matam kitang kana tawjaragadi hana ningol chakau bagi isai singse hana kudo tamjana bo hona jage Aunam Helena Resma ngasi diam phajai thank you inama Robindro Singam Ozagi Bangsi Migi Machamai Tagi Bangsi ne hena nungaire San Pangai jo aja narosi ko khoi maseng ata pakta thagat narosi ko Sana sami bungbi sanare kangdore resma ising amukta chai biu ba mera thagi sana se am nungsiba sai ne do se ningol chingda sai tha ba sai ama khoina haidi ngasai lebak nung ba sai kudol tamjaba ngamja hodabado aduduna maram moira kanda khoina mamangi chahi se ningsingdaba sungya yadaba mamangi chahi bu ningsingjara kanda haitare namdam sigi sangnai rabi sasakpi haitare melody queens kaina hainaba man sakpi ramba amade ai nau Arvin Soibam moini na sakiba isai ama mamang chahi da haitare handak chahi gadi yam khenare mamangi chahi bu ningsing jawoina haitare isai sima kudol tamjage duga adugi mathang gi isai do mera thagi sanare soidana kudol tamjage haidana thamjage isai se aina matek matek haitare aina flute mateng pangjage Dugi matung mera thagi sanare kudol tamjage ichan thoibi yamdi yamre rupees 50 dang kapchakhibani Anita Chandam Langla da jagoi sari sakpiro o Dinesh Maitai ngai higadara lakloi da bama bu sei singje amathangi lak ta do di maliko waro biring asi sak am dragasu ten ningthauza darbi gi yumda nongmalak jage yani ratan ningthauza lakli ho lakli sakchakhrabane Gobind Asangpam ningol oibi na hakki Azade chehele nana ningai chawbi ningo singi ningai da as loi khanjala abra kanam tawre tawe ma loi khalle ningon haidi ma isai ja ni suram ni ko sa Lovely mo yang themna adu koi mera thagi sanai sakani haido khromnina mera thagi sanai hana sa se comment patokulo ko kanan khuman achikpa ahing sida iyamagi basi ma khol ichal gi nungshiraba khonjel na potha jari thank you Paunam Helena isai ta ba hiram da ba aise resma gi sai di loi ta jare thank you ichan thagachari containment zone haitare koi covid manung da hairagana aduga hojiki lanjigi oindi red zone hainei sida leminaba ichalne koi gi tronglawgi dagi inau nupa amagi haitare loina bini thagachari sai ta bagi damakta sana samibung bi nai rehe hojiki do tu gachungi isona chan bibo resanu na khoi anima thank you habia mandro khoi anima kaina mitop ta hai be bale ko thank you Dharmendra Kharakpam Ravi Chandra nang itelen haningai leitana thagachari Chandra haibate ko Chandra haibate Ravi Shankar haibate ko Chares mabu su thagachari ado me amisai makha koto tamjage sai mayam na haidi kamaloina haitare ningol chakau sai da mayam sum kamaloina khangnaba se che umonigi mera thagi sanare hare sai sina yamba mayam na khangne dei sai se koto tamna honna jage Halchik
Helenana khꯟbirꯛꯄ isai khudol tamjage. Helena khꯟbei isai sise Helena khꯟbei khata nate ko mayam warau bino isai se koina so hana saksage Helena plan tawjaba isai ne mana so khalakpa koina isai khara kudol tamjage niwol singda sai tajaba haina haidi preparation tawjaba isai khara gi manungda ma so amani hena tamjage. Ngasi ningol day ni na khara tawrakani. Je Helena. Mana pa mai sai khara sakhi wadra koi nai sa lai di no ma'am ningol sing da sai tha jaboi sai na ta boi sai khara khoi na sakcha ho da sing se e jan pi se date 5 tagi
मा एग्जाम ले 5 6 7 8 लाइक पोइम जगह सगोन इराई पाउसे मासे एग्जाम ले अदुना इराई नुमिसे लाइफ तब ngam मोदा खंगद्रे दो ngमगदि तौनो होना जरके दो नेक्स्ट संडे दा हाइतारे सोइदर मुकी मैम ना खल असेंग बदि हयेंग सु निंगोन सोइदर कौदि कौन दोने दो खोई इसै से मा एग्जाम ले हमदगदि निंगोल सिंगदा सैथाबा अतोप इसै तरा मुका लोइना ना हाइतारे हयेंग सु लाइफ तौजगे दि खंजबने दुबो एग्जाम लेसन की बसिना आइदि मा खितंग रेस्ट तौदो यादबनिना मा हंचितगी एग्जाम लेबसिना मरम मोरकांदा मतंगी खुदोंग चाबदो ओइना थमजरके सनसम इबुंगबी थागचरी कपनिंगे दुबु इकाइदना कपत्रे तालिबो कायुंबी चे हेलेना ना आइदि हाना हंगजैको इसै कयागी टारगेट नोना हाइदोक तबै जरा जरा हे खंजन बनिको अदो थाबीरगे अहुम सुरे नहान 2 days अखन बे इसै सकलक तबै ngasi pula fugat pane नाउरेम ब्रजेंद्र न लुपा चट्रे काफे सिदि याम नुंसिबि माले थैंक यू थागचरी राजकिरण पुखुरी ओंबम ngairi ko chakoबगी series लोरगा खल्लगे ना दो राजकिरण असिसे चाकोबगी सै सिंसे से दुगा नु तौ तौ वालौ सिंसे सिमसु वारौ बिनो जे पुंग 12 तारकदबा मिनिट 53 खतंग आइसे ले अदुना हाइदि लेकाय हाइबमसु ले कोइसु कोइना लाइव थाइसे दुम खतंग हौन चले दुना रेड जोन एरिया गा ओइबनिना हाइतारे खतंग नुंगाइ जदबा खरसु ले अदो मयाम सुम थोक तौजदि खोइसे इसै खोइना अखोइ निमतंग निंगोल जिगी हाइतारे इसै से सक्सी ना हाइना कि इसै से सुग्रबरा सुद्रिब्रा से कोइ खगौद्रेबको से एमतंग इसै से सुरमदरि नुंगाइ तबदो अदुगे एमतंग इसै मसिक थी काइबुंग बिने हेलिना इसै खनगेदि रवि शंकर हाना कॉल तौजौ को हाय अस नंग अदु वाइजन दना मजे नको नंग नंग इसै खलै दो एगोना कॉल तोरगा खला कोना तेको सेरान तोरा तौना तौरोइ तले मिना मि चंग ना मानी नोइनी दुम ngangnaro रे माइब्रम करी थादला ओगिम द सकबिरो कनागे थुंगजिल द सकजग्रबने खंगना खंगौदे को होग्रे मतम दो मथंग द सकजरगे sorry भैया आगाग जी ngau ngau रे को मैं अंदर आगाग जी ngau ngau रे जी मैं अंदर नुक्सीबी बसी तको आगाग जी ngau ngau रे इंगे था
ꯆꯗꯤ ꯂꯥꯡꯕꯟ ꯊꯥꯁꯨ ꯄꯛꯅꯗꯦ ꯀꯨꯟꯗꯣ ꯂꯩꯔꯥꯡꯅ ꯁꯥꯠꯄꯀꯥ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯩ ꯑꯩꯅ ꯈꯣꯟꯖꯦꯜ ꯐꯖꯔꯝꯃꯒꯗꯤ ꯀꯔꯤ ꯊꯥꯗ ꯑꯩꯅ ꯍꯥꯏꯔꯝꯗꯧꯅꯦꯕꯀꯣ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕ ꯑꯩꯅ ꯈꯣꯟꯖꯦꯜ ꯐꯖꯗꯕꯅꯤꯅꯀꯣ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦꯗꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯒ ꯔꯕꯤꯁꯪꯀꯔ ꯆꯤꯡꯉꯣꯂꯩꯆꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯏꯔꯝꯗꯝꯁꯤꯒꯤ ꯄꯥꯡꯊꯣꯛꯀꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯉꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯊꯣꯏꯗꯣꯛꯄ ꯑꯁꯣꯏ ꯑꯉꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏ ꯄꯥꯎ ꯂꯧꯕ ꯌꯧꯗꯕꯅꯔꯗꯤ ꯈꯪꯗꯦ ꯊꯣꯏꯗꯣꯛꯄ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯩꯅ ꯉꯁꯥꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯐꯥꯎꯗꯤ ꯑꯩ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯖꯔꯝꯕꯗ ꯍꯥꯏꯇꯥꯔꯦ ꯃꯥꯡꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯍꯥꯏꯐꯦꯠ ꯍꯧꯈꯤꯕ ꯃꯇꯝ ꯅꯤꯡꯁꯤꯡꯕꯤꯔꯒ ꯌꯦꯡꯕꯤꯌꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯦ ꯃꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯁꯨꯃꯥꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯒ ꯃꯆꯥꯒ ꯂꯥꯛꯄꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯅ ꯂꯥꯛꯆꯕꯗ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯅ ꯊꯦꯡꯖꯤꯟꯅꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯄꯥꯎ ꯑꯗꯨꯝ ꯇꯥꯔꯒ ꯂꯥꯛꯏꯀꯣ ꯑꯗꯨꯕꯨ ꯀꯨꯝꯁꯤꯁꯤꯃꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯩꯅ ꯄꯥꯎ ꯂꯧꯕ ꯌꯧꯗꯕꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯂꯩꯕꯤꯔꯒꯁꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯒ ꯈꯤꯇꯪ ꯉꯁꯤꯗꯤ ꯂꯥꯏꯔꯕꯁꯨ ꯍꯧꯕꯗ ꯈꯣꯡꯖꯈꯤꯕꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯈꯤꯇꯪ ꯂꯥꯡꯂꯛ ꯇꯧꯕ ꯏꯁꯩ ꯑꯃ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯁꯨꯛꯈꯟ ꯈꯟꯕꯤꯔꯛꯇꯕ ꯈꯤꯇꯪ ꯂꯥꯡꯂꯞ ꯇꯧꯕ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯣ ꯁꯤꯒꯤ ꯏꯁꯩꯁꯤꯅ ꯄꯨꯝꯅꯃꯛꯅ ꯍꯥꯏꯗꯤ ꯉꯁꯤ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩꯁꯤꯡ ꯁꯛꯆꯍꯧꯗꯕ ꯄꯨꯝꯅꯃꯛ ꯄꯦꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯒꯣꯕꯤꯟꯗꯣ ꯁꯤꯡꯉꯝ ꯑꯩꯗꯤ ꯈꯜꯂꯔꯣꯏꯒꯤ ꯑꯄꯥꯝꯕ ꯉꯥꯛꯆꯈ꯭ꯔꯦ ꯍꯧꯁꯤ ꯂꯣꯇ꯭ꯔꯤꯁꯨ ꯁꯛꯇ꯭ꯔꯦ ꯇꯜꯂꯦ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕꯗꯗꯤ ꯈꯔ ꯉꯟꯅ ꯍꯧꯕ ꯈꯔ ꯊꯦꯡꯅ ꯂꯣꯏꯕ ꯍꯥꯏꯅꯈꯤꯕꯅꯤ ꯉꯁꯤꯗꯤ 8:38ꯗꯒꯤ ꯍꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯏꯁꯤꯟꯗꯧꯔꯦ ꯉꯁꯤꯁꯦ ꯉꯟꯅꯗꯤ ꯍꯧꯖꯒꯦ ꯇꯧꯖꯕꯅꯦ ꯑꯗꯣ ꯁꯥꯎꯟꯁꯦ ꯈꯤꯇꯪ ꯕꯦꯔꯥ ꯂꯩꯔꯛꯄ ꯑꯗꯨꯅ ꯂꯥꯏꯚ ꯍꯧꯖꯤꯟꯈ꯭ꯔꯒ ꯁꯥꯎꯟ ꯁꯦꯝꯃꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯗꯨꯅ ꯍꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯁꯦꯝꯍꯧꯒꯦꯅ ꯁꯥꯎꯟꯁꯦ ꯈꯔ ꯀꯨꯏꯅ ꯁꯦꯝꯖꯔꯨꯕꯅꯦ ꯀꯣꯆꯤꯁꯦ ꯃꯩꯗꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯁꯦ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 10ꯒ 12 ꯑꯗꯨꯝ ꯇꯥꯗ꯭ꯔꯣꯕꯅꯦ ꯂꯣꯏꯁꯤꯟꯕꯗ ꯑꯗꯣ ꯅꯠꯇꯦ 10ꯒ ꯃꯤꯅꯤꯠ ꯀꯩꯅꯣꯗꯅꯤꯀꯣ 10ꯒ ꯃꯤꯅꯤꯠ 48 ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯏꯅꯧ ꯅꯧꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯉꯔꯥꯡꯁꯨ ꯂꯥꯎꯊꯣꯛꯎꯗꯕ ꯈꯔꯗꯤ ꯌꯥꯎꯕꯅꯤ ꯉꯔꯥꯡꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦ ꯔꯤꯁꯤꯀꯦꯁ ꯁꯤꯡꯅ ꯂꯨꯄꯥ 1,100 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯁꯤꯁꯤꯃ ꯂꯥꯏꯚ ꯂꯣꯏꯗꯣꯔꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯣ ꯏꯁꯩꯁꯦ ꯈꯤꯇꯪ ꯂꯥꯡꯕ ꯑꯃꯇꯪ ꯈꯨꯗꯣꯜꯗꯤ ꯇꯝꯅꯤꯡꯕꯅꯦ ꯑꯗꯣ ꯀꯔꯤ ꯏꯁꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕꯀꯣ ꯀꯔꯤꯒꯤ ꯇꯝꯕꯤꯕꯅꯣ ꯅꯨꯡꯁꯤꯕ ꯑꯝꯇ ꯁꯛꯄꯤꯔꯝꯃꯨ ꯉꯥꯏꯈꯤꯅꯤ ꯍꯥꯏꯕꯤꯔꯛꯑꯦ ꯏꯁꯩꯁꯦ ꯀꯔꯤꯒꯤ ꯇꯝꯕꯤꯕꯅꯣꯁꯦ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯑꯣꯏꯅ ꯁꯣꯏꯗꯅ ꯁꯛꯆꯔꯒꯦ ꯋꯥꯔꯧꯕꯤꯔꯅꯨꯀꯣ ꯅꯨꯄꯤ ꯑꯃ ꯂꯩꯇꯦ ꯒꯥꯔꯤꯅ ꯊꯣꯃꯝꯗꯅ ꯃꯌꯥꯝ ꯃꯐꯝ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯇꯥꯈꯤꯌꯦꯕꯀꯣ ꯑꯗꯨꯗꯣ ꯀꯅꯥꯒꯨꯝꯕꯁꯤꯅ ꯑꯃꯨꯛ ꯑꯗꯨꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯆꯞ ꯆꯥꯕ ꯀꯟꯐꯥꯔꯃꯦꯁꯟ ꯄꯥꯎꯗꯣ ꯐꯪꯗꯦ ꯊꯦꯡꯅꯩ ꯃꯐꯝ ꯑꯅꯤ ꯑꯁꯤ ꯑꯅꯥꯗꯤ ꯌꯥꯎꯗꯦ ꯇ꯭ꯔꯦꯛꯇ ꯐꯖꯕ ꯑꯃ ꯇꯧꯕꯤꯔꯣ ꯏꯌꯥꯝꯕꯅ ꯑꯗꯨꯒ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯔꯥꯖꯀꯤꯔꯟ ꯄꯨꯈ꯭ꯔꯤ ꯍꯣꯡꯕꯝꯅ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯌꯦ ꯁꯣꯔꯣꯛ ꯁꯨꯃꯥꯏ ꯈꯥꯏꯕꯔ ꯃꯤꯁꯤꯀꯦꯁ ꯉꯁꯤꯗꯤ ꯈꯜꯂꯔꯣꯏꯒꯦ ꯇꯥꯟꯖꯥ ꯆꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯌꯥꯝ ꯂꯥꯡꯕꯗꯤ ꯁꯛꯔꯣꯏꯒꯦ ꯍꯥꯏꯗꯤ ꯂꯥꯡꯕ ꯁꯛꯇꯣꯛꯎꯔꯗꯤ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯂꯥꯡꯕꯗꯤ ꯁꯛꯆꯔꯔꯣꯏꯒꯦ
ꯑꯗꯨꯅ ꯈꯤꯇꯪ ꯏꯪꯕ ꯏꯁꯩ ꯑꯃ ꯁꯛꯂꯒꯦ ꯑꯩꯈꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕꯗꯤ ꯏꯁꯩꯁꯦ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯁꯛꯃꯤꯟꯅꯕ ꯏꯁꯩꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯅ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯑꯣꯟꯊꯣꯛꯑꯒꯦ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ ꯌꯥꯝꯁꯤꯅ ꯑꯔꯣꯏꯕ ꯏꯁꯩ ꯑꯣꯏꯖꯒꯦ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯍꯣꯏ ꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯡ ꯂꯣꯏꯅ ꯁꯛꯆꯒꯦ ꯍꯪꯆꯤꯠꯁꯦ ꯑꯦꯛꯖꯥꯝ ꯂꯩꯕ ꯑꯗꯨꯗꯨꯅ ꯀꯨꯏꯅ ꯊꯦꯡꯅ ꯇꯧꯅꯤꯡꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯈꯔ ꯇꯧꯒꯗꯕꯅꯤꯅ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯗꯨꯗꯨꯒꯤ ꯋꯥꯔꯧꯕꯤꯒꯅꯨ ꯍꯌꯦꯡꯁꯦ ꯂꯥꯏꯚ ꯇꯧꯅꯤꯡꯕꯅꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯍꯪꯆꯤꯠꯁꯦ ꯃꯥ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯉꯁꯤꯁꯦ ꯍꯌꯦꯡꯁꯤꯃ ꯄꯣꯊꯥꯍꯜꯂꯒ ꯃꯥ ꯍꯪꯆꯤꯠꯁꯦ ꯑꯦꯛꯖꯥꯝꯒꯤ ꯃꯥ ꯄ꯭रिꯄꯦꯔꯦꯁꯟ ꯑꯃꯨꯛ ꯇꯧꯖꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯟꯗꯦꯗꯗꯤ ꯁꯤꯁ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ 12ꯐꯧ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ 32%. Click 33%. Bogota. Snyder. 33%. ꯉꯥꯗꯨꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯏꯅꯥꯛꯇ ꯐꯝꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯨꯕ ꯅꯪꯒꯤ ꯁꯛꯇꯝꯅ ꯊꯟꯈꯔꯦ saktamna thankare hanglabati yashu nangi saktamna thankare Asuk nungsiba na hangsi aduk karigit apthokli Asuk nungsiba na hangsi aduk karigit apthokli Laglo famu binungsibi famlaro nakta ngasidi Laglo famu binungsibi kolage nangbu masidi Aigi hanglaba pambum sina Nungsiba tambiriba Lunthoktraba saktamni nahaki Nokliba minokna Kangaw na hali aibu mafam kandana Aibu Nungsiba tambiriba Lunthoktraba saktamni Lamba thajasu changkhare
ꯑꯁꯤꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯂꯥꯏꯞꯇ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯔꯩꯆꯥꯁꯤꯡ ꯂꯝꯕꯤ ꯉꯥꯎꯕꯤꯗꯕ ꯑꯗꯒꯤ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄꯤꯔꯛꯇꯕ ꯇ꯭ꯔꯣꯡꯂꯥꯎꯒꯤꯗ ꯃꯩ ꯃꯨꯠꯄꯤꯗꯕ ꯍꯥꯏꯕ ꯂꯥꯏꯁꯣꯟ ꯑꯍꯨꯝꯁꯦ ꯁꯣꯟꯖꯔꯒ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯉꯨ ꯂꯤꯆꯠꯂ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯣꯛꯅꯅ ꯄꯨꯝꯅꯃꯛꯄꯨ ꯕꯤꯗꯥꯏ ꯄꯤꯖꯔꯤ